Conversation chat for you or messages. Okay. Hello, I ꯆꯥꯛ ꯆꯥꯔꯕꯣ? ꯅꯣꯡ ꯆꯨꯗꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯃꯌꯥ ꯅꯣꯡ ꯐꯖꯅ ꯆꯨꯔꯝꯃꯦ, ꯂꯦꯟꯒ ꯇꯥꯔꯝꯃꯦ, ꯑꯗꯨꯗꯒꯤ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ. ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯕ, ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯉꯁꯤ ꯂꯥꯏꯚ ꯇꯧꯁꯦꯅ ꯍꯥꯏꯈꯤꯗꯅꯀꯣ, ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗꯀꯣ. ꯑꯗꯨꯒꯤ ꯑꯩꯗꯣ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯇꯧꯔꯒꯦ, ꯃꯩꯁꯨ ꯂꯥꯛꯇꯦꯕꯀꯣ, ꯑꯗꯨꯅ ꯎꯗ꯭ꯔꯦꯕꯀꯣ ꯐꯖꯅ. ꯅꯦꯠꯋꯥꯛꯁꯨ ꯋꯥꯏꯐꯥꯏꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ half an hour ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯍꯦꯜꯂꯣ. ꯑꯗꯨꯅꯤꯅꯦ, ꯅꯣꯡ ꯇꯥꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯦ. ꯍꯧꯔꯛꯑꯗꯕꯅꯤ ꯁꯨꯃꯥꯏꯅ. ꯁꯤꯗꯁꯨ ꯉꯁꯥꯏ ꯇꯧꯔꯝꯃꯤꯅꯦ, 30 minutes ꯀꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ, ꯂꯦꯟꯒ ꯐꯖꯅ ꯇꯥꯔꯝꯃꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯦ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ, ꯄꯨꯡꯍꯥꯡ ꯍꯥꯡꯉꯦꯀꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯔꯅꯤ. ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯅꯔꯕꯣ? ꯑꯩꯗꯣ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯑꯃꯨꯛ ꯇꯧꯔꯔꯣꯏꯁꯤꯔ ꯑꯃꯨꯛ ꯈꯟꯕꯅꯦꯕꯀꯣ. ꯑꯩꯅ ꯂꯥꯏꯚ ꯇꯧꯒꯦꯅ ꯍꯥꯏꯈꯤꯕꯒꯤꯀꯣ, ꯑꯗꯨꯒꯤ ꯃꯩ ꯂꯥꯛꯇ ꯇꯥꯔꯒꯁꯨ half an hour-ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅꯀꯣ. ꯃꯩ ꯌꯥꯎꯗꯦꯕꯀꯣ, ꯑꯗꯣ ꯑꯩ ꯄꯋꯥꯔ ꯕꯦꯡꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯀꯥꯟꯗ ꯇꯧꯔꯤꯅꯤꯀꯣ. ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯐꯖꯅꯁꯨ ꯎꯔꯝꯃꯔꯣꯏꯅꯦꯀꯣ, ꯃꯌꯦꯛꯁꯨ ꯁꯦꯡꯉꯝꯃꯔꯣꯏꯕꯀꯣ. ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ, ꯊꯦꯡꯛ ꯌꯨ. ꯆꯥꯛ ꯆꯥꯅꯔꯕꯣ ꯅꯣꯏꯗꯤ? ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯌꯥꯝ ꯇꯥꯏꯌꯦꯅ ꯑꯩ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇꯁꯨ ꯎꯔꯝꯕꯅꯤꯀꯣ, ꯂꯦꯟ ꯀꯩꯀꯥ ꯇꯥꯕꯒꯤ. ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯐꯣꯟ ꯇꯧꯕꯗ ꯅꯣꯡ ꯑꯗꯨꯝ ꯇꯥꯔ ꯂꯩ, ꯃꯩꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯅ ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗꯦꯅ ꯍꯥꯏꯔꯝꯕꯅꯤ ꯃꯣꯏꯈꯩꯁꯨꯀꯣ. ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯉꯁꯥꯏ ꯅꯣꯡ ꯈꯛꯇꯪ ꯇꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯃꯩ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦꯀꯣ. ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯒꯦꯅ ꯍꯥꯏꯔꯨꯔꯕꯅꯤꯅ ꯑꯃꯨꯛ ꯊꯥꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ, ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ. ꯊꯑꯣꯏꯀꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ. ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏꯁꯤꯀꯣ ꯉꯁꯤꯁꯦ, half an hour ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯄꯨꯡꯈꯥꯏ ꯑꯃꯀꯣ, ꯑꯗꯨꯒ ꯂꯣꯏꯁꯜꯂꯁꯤ. ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯣ ꯉꯁꯥꯏꯗꯣ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗꯒꯤ ꯇꯨꯝꯃꯦ, ꯑꯗꯨꯒ ꯄꯨꯡ 8 ꯃꯈꯥꯏꯗ ꯍꯧꯒꯠꯂꯦꯕꯀꯣ. ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ, ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯍꯨꯃꯥꯡ ꯁꯧꯔꯤꯅꯤ ꯈꯪꯗꯦ, ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯆꯤꯛꯄꯅꯤ ꯈꯪꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ, ꯑꯗꯨꯅ ꯇꯨꯝꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯃꯒꯦ. ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯦꯞꯇꯅ. ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯀꯣ. ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯖꯅ ꯇꯥꯕ꯭ꯔꯣ? ꯍꯥꯏꯗꯤ ꯍꯧꯅ ꯇꯥꯕ꯭ꯔꯣ? ꯐꯖꯅ ꯇꯥꯔꯝꯗꯧ ꯃꯥꯟꯗꯕ. ꯁꯦ ꯍꯥꯏ, ꯍꯦꯜꯂꯣ. ꯆꯥꯛ ꯆꯥꯔꯕꯣ ꯆꯦ? ꯑꯩ ꯆꯥꯛ ꯆꯥꯔꯦ. ꯍꯋꯥꯏ ꯊꯣꯡꯉꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯔ ꯆꯥꯔꯦ. ꯑꯣ, ꯑꯗꯨꯒꯅꯦ, ꯑꯩꯅ ꯉꯔꯥꯡ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯗꯣ ꯉꯁꯤꯁꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤ 4:30ꯗꯒꯤ 8:30 ꯑꯦꯛꯖꯥꯝ ꯂꯩꯌꯦꯅ ꯍꯥꯏꯗ꯭ꯔꯥꯅꯦ. ꯑꯗꯨꯒ ꯄꯨꯡ 4:30 ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ ꯀꯩꯅꯣꯗ ꯑꯣꯏꯔꯝꯃꯦ, 8:30ꯗꯒꯤ 11:30 ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯦꯛꯖꯥꯝ ꯊꯥꯔ ꯂꯣꯏꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯩ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯈꯟꯕꯅꯦꯕꯀꯣ, ꯑꯗꯨꯒ ꯑꯗꯨꯝ ꯃꯩ ꯂꯥꯛꯇ꯭ꯔꯦ. ꯐꯣꯟ ꯌꯦꯡꯕꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯏ.
ꯉꯁꯤꯁꯦ ꯅꯦꯠꯋꯥꯔꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ. ꯀꯩꯅꯣꯒꯤ ꯅꯣꯡ ꯀꯩꯀꯥ ꯇꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯕꯗꯣ ꯑꯃꯨꯛ ꯈꯔ ꯈꯔ ꯑꯃꯨꯛ ꯍꯧꯅꯔꯛꯑꯅꯤꯀꯣ ꯇꯧꯔꯤꯁꯦ. ꯁꯤꯗꯁꯨ ꯍꯧꯔꯦ ꯁꯤꯀꯤꯝꯗꯁꯨꯀꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕ ꯍꯧꯔꯦꯕꯀꯣ. ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯌꯨꯝ ꯀꯩꯀꯥ ꯇꯦꯛꯄ, ꯑꯗꯒꯤ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯒꯥꯔꯤꯒꯨꯝꯕ ꯊꯧꯔꯤꯉꯩꯗ ꯇꯦꯛꯑꯒ ꯇꯨꯁꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯎ ꯇꯥꯕ ꯍꯧꯔꯦꯀꯣ, ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯑꯕꯅꯤꯅ. ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯧꯔꯛꯑꯅꯤ, ꯇꯨꯔꯦꯟ ꯏꯁꯤꯡ ꯆꯥꯎꯔꯦ, ꯑꯗꯒꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯦꯟꯊꯈ꯭ꯔꯦꯅꯀꯣ. ꯒꯥꯔꯤꯒꯨꯝꯕ ꯅꯤꯡꯈꯥꯏꯔꯒ ꯍꯥꯏꯗꯤ ꯑꯣꯟꯊꯈ꯭ꯔꯦ ꯀꯥꯏꯅ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯄꯥꯎ. ꯅꯣꯡ ꯆꯨꯕ ꯃꯇꯝ ꯌꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ, ꯆꯤꯡ ꯅꯤꯡꯈꯥꯏꯔꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ. ꯍꯥꯏ. ꯇꯨꯝꯅꯤꯡꯉꯦ, ꯑꯩ ꯉꯔꯥꯡ ꯐꯖꯅ ꯇꯨꯝꯗꯕꯒꯤ ꯍꯧꯖꯤꯛꯁꯦ. ꯍꯣꯏ, ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯜꯂꯦꯀꯣ. ꯁꯤꯗꯁꯨ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯜꯂꯦꯕ, ꯀꯟꯕꯗꯤ. ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯅꯣꯡ ꯇꯥꯔꯝꯃꯦꯕꯀꯣ. ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯃꯨꯛ ꯂꯦꯞꯄꯦ, ꯅꯣꯡ ꯇꯥꯗ꯭ꯔꯦ. ꯑꯗꯒꯤ ꯉꯁꯤꯁꯦ ꯑꯃꯨꯛ, ꯉꯔꯥꯡꯁꯨ ꯅꯨꯡꯊꯤꯟꯋꯥꯏꯗ ꯂꯦꯞꯈꯤꯕꯅꯦꯕꯀோ. ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯟꯋꯥꯏ ꯑꯃꯨꯛ ꯆꯨꯗ꯭ꯔꯦ. ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯅꯣꯡ ꯃꯪꯕ ꯍꯧꯒꯠꯂꯛꯑꯦ, ꯈꯨꯗꯛꯇ ꯃꯪꯁꯤꯜꯂꯛꯑꯦ, ꯑꯗꯨꯗꯨꯒ ꯇꯥꯔꯦ. ꯂꯦꯟ ꯇꯥꯔꯝꯃꯦ ꯉꯥꯏꯍꯥꯛꯇꯪ, ꯑꯗꯨꯗꯨꯒ ꯂꯦꯟ ꯇꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯦ. ꯊꯋꯥꯟꯃꯤꯆꯥꯛꯀ ꯊꯣꯛꯇꯅ ꯌꯦꯡꯕ ꯀꯩꯅꯣ ꯇꯧꯔꯦ, ꯅꯨꯡꯉꯥꯏꯔꯦꯕꯀꯣ. ꯀꯤꯕꯨ ꯀꯤꯖꯥꯠꯅꯤ ꯅꯣꯡ ꯈꯨꯈꯣꯡꯒꯁꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ, ꯅꯣꯡ ꯈꯨꯔꯤꯉꯩꯗ ꯐꯣꯟꯗꯣ ꯄꯥꯏꯅꯨꯅꯦꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯩ ꯉꯥꯡꯉꯝꯃꯤꯅꯤ, ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯐꯣꯟ ꯄꯥꯏꯌꯦꯅ. ꯍꯧꯖꯤꯛꯄꯨꯗꯤ ꯆꯨꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯥꯡꯈ꯭ꯔꯦ. ꯂꯦꯟꯁꯨ ꯈꯔ ꯈꯔ ꯇꯥꯔꯝꯃꯤꯀꯣ. ꯂꯦꯟ ꯇꯥꯗ꯭ꯔꯣ? ꯁꯤꯗꯗꯤ ꯂꯦꯟ ꯌꯥꯝ ꯇꯥꯔꯝꯃꯤ, ꯂꯦꯟ ꯇꯥꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯐꯈ꯭ꯔꯦꯀꯣ. ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯇꯥꯕ ꯅꯠꯇꯦꯗ. ꯍꯥꯏꯗꯤ ꯃꯤꯅꯤꯠ 5ꯕꯨ ꯐꯥꯔꯝꯃꯣꯏꯗ. ꯀꯥꯕꯛ ꯁꯨꯝ ꯇꯥꯔꯝꯃꯦꯕꯀꯣ, ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ. ꯅꯣꯡ ꯆꯨꯕ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ. ꯍꯟꯗꯛꯀꯤ ꯍꯧꯖꯤꯛꯁꯦ ꯃꯥꯔꯆꯅꯤꯗꯅꯀꯣ. ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕ ꯈꯔ ꯁꯥꯔꯝꯈꯤꯗ꯭ꯔꯥ, ꯑꯗꯒꯤ ꯃꯦ ꯊꯥ ꯌꯧꯔꯛ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯅꯤꯀꯣ ꯁꯤꯗꯁꯨꯀꯣ. ꯍꯦꯜꯂꯣ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ. ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯝ. ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯍꯦꯜꯂꯣ. ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯂꯥꯏꯚ ꯊꯥꯅꯤ ꯍꯥꯏꯕꯒꯤꯔ ꯅꯪ ꯌꯥꯎꯔꯛꯏꯁꯦ? ꯅꯨꯡꯉꯥꯏꯔꯤꯌꯦ, ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯅꯣꯡꯗꯣ ꯁꯤꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯅꯣꯡꯒ ꯈꯥꯛꯄꯁꯦꯀꯣ, ꯆꯤꯡ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕ, ꯍꯦꯛꯇ ꯂꯋꯥꯏꯗ ꯅꯣꯡ ꯈꯥꯛꯄꯗꯧꯅ ꯇꯧꯋꯦ ꯍꯥꯏꯕ. ꯀꯤꯖꯩꯌꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ, ꯍꯥꯏꯗꯤ ꯅꯣꯡ ꯈꯥꯛꯏꯉꯩꯗ ꯊꯟꯗꯔ ꯂꯥꯏꯇꯤꯡ ꯇꯧꯔꯤꯉꯩ ꯀꯥꯟꯗ ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯌꯦꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯝꯕꯅꯦꯀꯣ ꯑꯩꯉꯣꯟꯗ. ꯍꯥꯏꯗꯤ ꯐꯣꯟ ꯄꯥꯏꯒꯅꯣꯅ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗ, ꯁꯨꯃꯥꯏꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝ ꯌꯧꯔꯛ ꯇꯥꯔꯗꯤꯀꯣ. ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ, ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯑꯣ. ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯕꯅꯤꯀꯣ ꯃꯥꯗꯣ, ꯇꯣꯏꯅ ꯌꯥꯎꯕꯗꯤ ꯃꯥ ꯀꯩꯅꯣ ꯇꯧꯗꯦ, ꯏꯀꯥꯏꯖꯩ ꯑꯗꯨꯅ. ꯃꯥꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯕꯣꯠꯇꯦꯗꯅꯀꯣ. ꯑꯗꯨꯅ Q&A ꯀꯩꯅꯣ, ꯅꯠꯇꯦ ꯃꯌꯥꯝ ꯅꯠꯇꯦ. ꯁꯤꯗ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ Q&A ꯁ꯭ꯇꯤꯀꯔ ꯍꯥꯏꯅ ꯂꯥꯛꯄ. ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯦ. ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯗ ꯑꯩꯉꯣꯟꯗ Q&Aꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯀꯣ. ꯑꯗꯣ ꯑꯩꯅ Q&Aꯒꯤ ꯚꯤꯗꯤꯑꯣ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯀꯣ. ꯀꯩꯒꯤꯅꯣꯗ Q&Aꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯉꯀꯥꯟꯗ ꯑꯩꯅ ꯁꯦꯝꯒꯗꯕꯅꯤꯗꯅꯀꯣ. ꯑꯗꯣ
ꯍꯪꯉꯛꯄꯈꯩꯗꯤ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯞꯄꯗ ꯂꯣꯏꯅ ꯈꯨꯝꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯀꯣꯏꯁꯟꯗꯣ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ Q&A ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯉꯁꯤꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕꯒ ꯆꯥꯔꯦ ꯍꯦꯜꯂꯣ 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 ꯁꯣꯝꯁꯦ ꯁꯤꯀꯤꯝ ꯀꯥꯏꯗꯩꯅꯣ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯦ ꯑꯗꯨꯁꯨ ꯑꯩ ꯁꯤꯀꯤꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯀꯤꯝꯗꯗꯤ ꯀꯩꯅꯣꯗꯅꯦ ꯁꯤꯀꯤꯝ ꯕꯔꯃꯤꯛ ꯀꯩꯅ ꯀꯩꯅꯣ ꯁꯤꯡꯗꯥꯝꯒꯤ ꯈꯤꯇꯪ ꯃꯊꯛ ꯆꯠꯈꯠꯂꯀꯥꯟꯗꯀꯣ ꯑꯗ ꯂꯩꯌꯦ ꯑꯩꯕꯨꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯝꯃꯤꯔ ꯍꯣꯏ ꯍꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯝꯃꯤꯅꯦ ꯑꯩꯗꯣ ꯍꯥꯏꯗꯤ ꯑꯩ ꯇꯨꯝꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕꯒꯤꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯑꯣꯝꯆꯥꯛ ꯆꯥꯛꯔꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯣꯡ ꯈꯨꯠꯀꯁꯦ ꯊꯤꯟꯗꯣꯛꯑꯒ ꯄꯪꯅꯥ ꯅꯥꯕꯗꯣ ꯇꯧ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯨꯝꯕꯒꯤ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯑꯩꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯃꯦꯗꯅꯀꯣ ꯑꯣꯟꯂꯤ 3 hours ꯀꯨꯝꯕꯇꯪ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯇꯨꯝꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯨ ꯉꯁꯥꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯗꯧꯔꯅꯤ ꯅꯨꯡꯗꯥꯡ ꯃꯩꯁꯨ ꯂꯥꯛꯇꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯇꯧꯁꯦꯅꯁꯨ ꯍꯥꯏꯗꯣꯛꯎꯔꯕꯅꯤꯅ ꯃꯩ ꯂꯥꯛꯇ꯭ꯔꯁꯨ ꯎꯗꯤ ꯎꯔꯤꯕ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯇꯨꯝꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯦꯔꯄꯥꯒꯤ ꯁꯥꯒꯩꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯣ ꯌꯨꯝ ꯄꯥꯟꯕꯗꯨꯗꯤ ꯈꯪꯉꯤꯗ ꯑꯩꯁꯨ ꯁꯦꯔꯄꯥꯒꯤ ꯁꯥꯒꯩꯅꯦ ꯀꯔꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯁꯦ ꯁꯤꯀꯤꯝꯗ ꯑꯣꯏꯗꯣꯏꯔꯣ ꯁꯦꯔꯄꯥ ꯀꯥꯡꯕꯨꯒꯤꯁꯦ ꯁꯤꯀꯤꯝꯒꯤ ꯁꯦꯔꯄꯥ ꯀꯥꯡꯕꯨꯁꯦ ꯁꯤꯀꯤꯝꯗꯗꯤ ꯋꯦꯁ ꯔꯣꯝꯗ ꯑꯌꯥꯝꯕ ꯂꯩꯗꯥꯏꯅꯦ ꯈꯪꯗꯦꯀꯣ ꯑꯩꯅ ꯑꯌꯥꯝꯕ ꯁꯤꯗꯗꯤ ꯁꯦꯔꯄꯥꯁꯦ ꯌꯥꯝ ꯊꯦꯡꯅꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯕꯨꯗꯤ ꯕꯨꯇꯤꯌꯥꯗ ꯄꯥꯟꯕꯅꯦ ꯕꯨꯇꯤꯌꯥ ꯃꯣꯏ ꯀꯩꯅꯣꯗ ꯁꯤꯀꯤꯝꯒꯤ ꯇ꯭ꯔꯥꯏꯞꯇꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯅꯦꯄꯥꯜ ꯆꯦꯁꯨ ꯅꯦꯄꯥꯜ ꯀꯣꯏꯔꯨꯔꯕꯣ ꯑꯩ ꯅꯦꯄꯥꯜꯗꯤ ꯀꯩꯅꯣꯗꯤ ꯀꯣꯏꯔꯨꯗ꯭ꯔꯤ ꯅꯦꯄꯥꯜꯗꯤ ꯀꯣꯏꯔꯨꯗ꯭ꯔꯤ ꯆꯠꯁꯦꯅ ꯍꯥꯏꯅꯔꯒꯅꯦꯀꯣ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯀꯩꯅꯣ ꯗꯣꯛꯇꯔ ꯌꯦꯡꯕꯒꯤ ꯆꯠꯁꯦ ꯍꯥꯏꯅꯕ ꯃꯣꯏ ꯅꯦꯄꯥꯜꯒꯤ ꯀꯩꯅꯣꯗꯅꯦ ꯀꯔꯥꯏꯗ ꯍꯥꯏꯕ ꯖꯒꯥꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗ ꯃꯣꯏ ꯃꯤꯠꯀꯤ ꯗꯣꯛꯇꯔ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯐꯕ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯌꯦꯡꯕ ꯆꯠꯂꯦꯕ ꯀꯣꯏꯕ ꯆꯠꯁꯦꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯒꯥꯔꯤ ꯇꯣꯡꯕ ꯇꯟꯗꯅ ꯅꯍꯥꯟꯃꯨꯛꯁꯨ ꯂꯩꯍꯧꯔꯦꯕꯀꯣ ꯑꯩꯗꯣ ꯑꯗꯨꯅ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ 1 day ꯇ꯭ꯔꯤꯞ ꯑꯣꯏꯅ ꯆꯠꯂꯤꯗꯅꯀꯣ 1 day ꯆꯠꯂꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯤ ꯆꯠꯂꯅꯤ ꯌꯧꯔꯅꯤ ꯗꯣꯛꯇꯔ ꯌꯦꯡꯉꯅꯤ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤꯗꯅ ꯑꯗꯣ ꯇꯟꯕ ꯑꯩ ꯆꯠꯄꯗꯣ ꯍꯥꯏꯗꯤ ꯂꯦꯛꯑꯒ ꯂꯩꯔꯒ ꯐꯖꯅ ꯇꯨꯔ ꯆꯠꯄꯒꯤ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅꯀꯣ ꯑꯣ ꯑꯩꯁꯨ ꯅꯦꯄꯥꯜꯗꯩꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯑꯣ ꯅꯦꯄꯥꯜꯗꯒꯤ ꯑꯗꯨꯅꯦ ꯁꯦꯔꯄꯥ ꯍꯥꯏꯕꯗꯨꯗ ꯁꯦꯔꯄꯥꯁꯦ ꯁꯤꯗꯗꯤ ꯑꯩ ꯀꯌꯥ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯁꯤꯀꯤꯝꯗ ꯁꯦꯔꯄꯥꯁꯦꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯗꯦꯕꯀꯣ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯤꯗꯗꯤ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯤꯗ ꯃꯣꯏ ꯀꯩꯅꯣ ꯕꯨꯇꯤꯌꯥ ꯂꯦꯞꯆꯥ ꯑꯗꯨꯒꯨꯝꯕꯅ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯑꯩꯅ ꯂꯩꯕꯁꯦ ꯑꯗꯨꯅ ꯀꯌꯥ ꯊꯦꯡꯅꯗꯕ ꯀꯃꯦꯟ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯁꯤꯀꯤꯝꯗ ꯏꯆꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯦꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯁꯤꯀꯤꯝꯗ ꯌꯨꯝ ꯄꯥꯟꯕ ꯍꯟꯗꯛꯀꯤ ꯑꯣꯒꯁꯁꯤꯗ ꯆꯍꯤ 4 ꯁꯨꯔꯅꯤꯀꯣ 4 years ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯅ 27 ꯁꯨꯔꯅꯤ ꯍꯟꯗꯛ ꯆꯍꯤꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯅꯠꯇꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯗꯀꯣ ꯆꯍꯤ 19 ꯁꯨꯗꯣꯏꯅꯦ ꯍꯟꯗꯛ ꯅꯦꯄꯥꯜꯗ ꯌꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯅꯦꯄꯥꯜꯗꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯎꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯀꯤ ꯃꯆꯦꯗꯣ ꯑꯗꯨꯗꯣ ꯅꯦꯄꯥꯜꯗ ꯌꯨꯝ ꯄꯥꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯁꯤꯗ ꯂꯥꯛꯑ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏ ꯃꯔꯛ ꯃꯔꯛꯇ ꯅꯦꯄꯥꯜ ꯆꯠꯂꯦꯕꯀꯣ
ꯑꯗꯨ ꯃꯣꯏ ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯑꯗꯒꯤ ꯌꯨꯝꯒꯤ ꯁꯔꯥꯎꯟꯗꯤꯡ ꯀꯩꯀꯥꯗꯣ ꯃꯣꯏ ꯁꯨꯝ ꯆꯤꯡꯗ ꯂꯣꯏ ꯂꯩꯅꯩꯗꯅꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯃꯣꯏꯒꯤ ꯚꯤꯂꯦꯖꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨ ꯌꯥꯝ ꯌꯦꯡꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕꯀꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯆꯦ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯉꯁꯥꯏ ꯅꯣꯡ ꯇꯥꯔꯝꯃꯦꯀꯣ ꯑꯗꯨꯒ ꯅꯣꯡ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯡꯈ꯭ꯔꯦꯀꯣ 30 ꯃꯤꯅꯠꯁ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯅꯣꯡꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯒꯩ ꯀꯜꯂ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦ ꯆꯨꯔꯄꯤ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯆꯨꯔꯄꯤꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯆꯨꯔꯄꯤꯁꯦ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯑꯗꯨ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯗꯦꯕꯀꯣ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇ ꯂꯩꯔꯝꯕ ꯄꯩꯁꯥ ꯄ꯭ꯔꯥꯏꯁꯇꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯅꯤꯃꯝꯗ 950 ꯑꯗꯨꯃꯥꯏꯅꯗꯤ ꯍꯧꯔꯀꯥꯟꯗ ꯃꯦꯛꯁꯤꯃꯝꯗꯗꯤ ꯑꯗꯨꯝ ꯃꯊꯛ ꯑꯗꯨꯝ ꯂꯩꯒꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯦꯛꯁꯤꯃꯝꯗ ꯕꯖꯥꯔꯗꯒꯨꯝꯕꯁꯤꯗꯗꯤ ꯑꯗꯨꯝ 2K ꯑꯗꯥꯏꯗ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯀꯦꯖꯤꯗꯀꯣ ꯑꯗꯨꯅꯦ ꯆꯦ ꯁꯤꯀꯤꯝꯁꯦ ꯍꯧꯖꯤꯛꯁꯦ ꯀꯌꯥꯝ ꯏꯪꯉꯦ ꯌꯥꯝ ꯀꯟꯅꯗꯤ ꯏꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯏꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯏ ꯅꯣꯡꯒꯨꯝꯕ ꯇꯥꯔꯒ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯤ ꯈꯔ ꯏꯪꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯁꯥ ꯁꯥꯗꯣꯛꯄ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗꯅꯦꯀꯣ ꯃꯣꯔꯅꯤꯡꯗ ꯈꯤꯇꯪ ꯏꯪꯉꯅꯤꯀꯣ ꯑꯗꯩ ꯅꯨꯡꯁꯥ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯁꯥꯔꯅꯤ ꯑꯗꯨꯒ ꯑꯔꯥꯎꯟ 1 o'clock 2 o'clock ꯑꯗꯥꯏꯃꯨꯛꯇꯤ ꯅꯨꯡꯁꯥ ꯁꯥꯔꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯑꯦꯕ ꯌꯥꯝ ꯀꯟꯅꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯏꯪꯕꯩ ꯋꯥꯅꯤꯀꯣ ꯅꯠꯇꯕꯤꯗ ꯋꯤꯟꯇꯔꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯏꯪꯗ꯭ꯔꯤꯀꯣ ꯑꯗꯣ ꯋꯦꯗꯔꯁꯦ ꯀꯌꯥꯝ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ 20, 21, 22 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯂꯦꯟ ꯍꯩꯊꯔꯦ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯃꯤꯈꯩꯅ ꯃꯅꯥꯂꯤ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯐꯦꯁꯕꯨꯛꯇꯒ ꯊꯥꯒꯠꯍꯧꯕꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯣ ꯂꯦꯟ ꯇꯥꯕꯒꯤ ꯁꯣꯔꯣꯛꯇꯨꯗꯀꯣ ꯍꯣꯏ ꯈꯪꯉꯦ ꯑꯗꯨꯗꯣ ꯍꯣꯏ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯦꯟ ꯇꯥꯕ ꯍꯧꯔꯀꯥꯟꯗꯅꯦ ꯑꯩꯁꯨ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯗꯣ ꯑꯩꯅ ꯃꯌꯥꯝ ꯐꯥꯝꯒꯨꯝꯕ ꯇꯧꯕꯩꯗꯤ ꯊꯥꯕ ꯅꯠꯇꯦꯗꯅꯀꯣ ꯌꯣꯟꯕꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯁꯨ ꯄꯣꯠ ꯆꯩꯒꯨꯝꯕ ꯊꯥꯏꯗꯅꯀꯣ ꯑꯗꯨ ꯉꯁꯥꯏ ꯂꯦꯟ ꯇꯥꯕ ꯍꯧꯔꯛꯄꯗꯣ 5 ꯃꯤꯅꯠꯀꯨꯝꯕ ꯂꯦꯟ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯂꯦꯟ ꯇꯥ ꯍꯧꯔꯛꯄꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩ ꯂꯣꯏ ꯁꯤꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯇꯥꯕꯗꯣ ꯎꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯃꯤ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯍꯥꯏꯗꯤ ꯐꯣꯇꯣ ꯀꯩꯀꯥꯁꯨ ꯎꯔꯝꯃꯦꯕꯀꯣ ꯐꯦꯁꯕꯨꯛꯇꯀꯣ ꯀꯣꯕꯤ ꯀꯩꯀꯥꯗꯣ ꯂꯦꯟꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯝꯇ ꯌꯥꯍꯧꯗ꯭ꯔꯕꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯅꯈꯩ ꯎꯖꯔꯒꯀꯣ ꯑꯗꯨꯒꯤ ꯍꯌꯦꯡ ꯍꯥꯏꯗꯤ ꯍꯦꯛꯄ ꯂꯣꯏꯔꯀꯥꯟꯗ ꯌꯣꯟꯅꯕꯒꯤ ꯄꯩꯁꯥꯒꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯅꯠꯇ꯭ꯔꯅꯤꯀꯣ ꯁꯤꯈꯩꯁꯦ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯒꯩ ꯐꯪꯉꯦꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯂꯦꯟ ꯇꯥꯁꯜꯂꯛꯇꯅ ꯃꯥꯡꯉꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯌꯦꯡꯕꯗ ꯗꯇꯥꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯍꯣꯏ ꯐꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯀꯣ ꯑꯩꯅ ꯂꯥꯏꯚ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ ꯃꯩꯁꯨ ꯂꯥꯛꯇꯕꯅꯤꯅ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣꯗꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯣꯟꯁꯦ ꯌꯦꯡꯖꯕꯗꯤ ꯐꯖꯅ ꯎꯔꯤꯕꯀꯣ ꯃꯌꯦꯛ ꯁꯦꯡꯅꯀꯣ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁꯤꯗꯗꯤ ꯖꯤꯑꯣ ꯅꯦꯠꯋꯥꯛꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯋꯥꯏ ꯐꯥꯏ ꯀꯩꯀꯥ ꯄꯨꯁꯟꯕꯗꯣꯀꯣ ꯑꯗꯨ ꯃꯩ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯒꯤ ꯈꯔꯁꯨ ꯉꯥꯟꯗꯧꯕ ꯅꯦꯠꯋꯥꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕꯀꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯏꯆꯦꯅ ꯂꯩꯕꯗꯣ ꯈꯪꯉꯦ ꯍꯣꯏ ꯁꯦꯔꯄꯥ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯔꯦ ꯁꯤꯗꯀꯣ ꯁꯦꯔꯄꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯔꯄꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯍꯣꯏ ꯃꯥꯟꯕꯨꯗꯤ ꯃꯥꯟꯅꯩꯀꯣ ꯑꯩꯅ ꯀꯩꯅꯣ ꯕꯨꯇꯤꯌꯥ ꯀꯥꯡꯕꯨꯒꯤ ꯗ꯭ꯔꯦꯁꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏ ꯀꯩꯅꯣ ꯃꯃꯥꯡꯗ ꯄꯥꯡꯒꯦꯟꯒꯨꯝꯕ ꯍꯥꯠꯄꯗꯣ ꯁꯦꯔꯄꯥꯒꯤꯗꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯞꯇꯥꯏꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯃꯅꯤꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯥꯏꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯑꯗꯨꯝ ꯂꯩꯗꯥꯏꯅꯦꯀோ ꯑꯗꯣ ꯃꯣꯏꯁꯤꯗꯅ ꯕꯈꯨꯍꯟꯁꯨ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯕꯗꯣ ꯀꯣꯝꯃꯦꯕ ꯀꯩꯒꯤꯅꯣꯗ ꯐꯤ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯤꯁꯜꯂꯒ ꯄꯣꯠ ꯆꯩ ꯑꯃꯗ ꯑꯣꯏꯔꯁꯨ ꯊꯕꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯤ ꯅꯨꯡꯉꯥꯏ ꯑꯩꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕꯩꯔꯗꯤ ꯈꯪꯗꯦꯀꯣ ꯁꯦꯔꯄꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯃꯅꯤꯡꯂꯣꯝꯗ ꯁꯦꯠꯄ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯄꯥꯡꯒꯦꯟ ꯍꯥꯞꯄꯗꯣ ꯃꯅꯤꯡꯂꯣꯝꯗ ꯃꯆꯨ ꯍꯥꯞꯄꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯞꯄ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯣꯏ ꯑꯅꯤꯃꯛ ꯍꯥꯞꯄꯦ ꯍꯣꯏ ꯑꯗꯨꯗꯣ ꯑꯗꯨ ꯃꯣꯏ ꯕꯨꯇꯤꯌꯥ ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏꯗꯤ ꯃꯃꯥꯡꯗ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯖ꯭ꯋꯦꯂꯔꯤꯒꯨꯝꯕꯁꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯟꯅꯩꯀꯣ ꯁꯦꯔꯄꯥ ꯀꯥꯡꯕꯨꯒꯤ ꯁꯦꯔꯄꯥꯁꯨ ꯃꯥꯟꯅꯩꯗꯣ ꯇꯤꯕꯦꯇꯟꯒꯤ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯀꯤ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯖ꯭ꯋꯦꯂꯔꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯃꯥꯟꯅꯩꯗꯅꯀꯣ
ꯑꯌꯥꯝꯕꯅ ꯅꯦꯄꯥꯜ ꯃꯣꯏ ꯈꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯒꯤ ꯂꯤꯛ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯈꯥꯎ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯣꯏꯒꯤ ꯖ꯭ꯋꯦꯂꯔꯤ ꯄꯤꯁ ꯍꯥꯞꯄ ꯁꯤꯜꯚꯔꯒꯤꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯒꯨꯝꯕꯁꯨ ꯑꯌꯥꯝꯕꯅ ꯇꯤꯕꯦꯠꯀꯨꯝꯕ ꯑꯗꯒꯤ ꯅꯦꯄꯥꯜꯒꯨꯝꯕꯗꯒꯤ ꯄꯨꯔꯛꯏꯗꯅꯀꯣ ꯁ꯭ꯋꯥꯏꯗꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯔꯤꯌꯦꯜ ꯒꯣꯜ ꯅꯠꯇ ꯇꯥꯔꯒꯁꯨ ꯐꯦꯛ ꯑꯣꯏꯇꯥꯔꯒꯁꯨ ꯑꯌꯥꯝꯕꯅ ꯅꯦꯄꯥꯜꯂꯣꯝꯗꯒꯤ ꯐꯖ ꯐꯖꯕ ꯄꯨꯔꯛꯏꯗꯅꯀꯣ ꯑꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯍꯣꯏ ꯃꯥꯔꯀꯦꯠ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯞꯄꯤꯗꯅꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨꯝ ꯅꯦꯄꯥꯜꯒꯨꯝꯕꯗꯩ ꯑꯗꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯣꯟ ꯐꯖ ꯐꯖꯕ ꯖꯦꯠ ꯁ꯭ꯇꯣꯟꯒꯨꯝꯕ ꯐꯖ ꯐꯖꯕ ꯑꯗꯨꯒꯨꯝꯕꯒꯗꯣ ꯅꯦꯄꯥꯜꯗꯒꯤ ꯃꯌꯥꯝ ꯂꯥꯛꯏꯗꯅꯀꯣ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏꯔꯥꯡꯄꯣꯛꯇ ꯀꯣꯏꯔꯛꯑꯣ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩ ꯃꯣꯏꯔꯥꯡꯄꯣꯛꯇ ꯍꯟꯗꯛꯇꯤ ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯔꯥꯡꯄꯣꯛꯇ ꯑꯩꯈꯣꯏ ꯀꯀꯥ ꯑꯅꯤ ꯑꯃꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤ ꯑꯃꯒ ꯂꯩꯌꯦꯕꯀோ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯒꯤ ꯁꯥꯒꯩꯒꯤꯀꯣ ꯑꯗꯨꯅ ꯑꯩ ꯃꯣꯏꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯃꯃꯥꯡꯗꯁꯨ ꯊꯣꯛꯄꯗ ꯆꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯂꯥꯛꯇꯥꯔꯒꯗꯤ ꯍꯣꯏ ꯅꯛꯅ ꯇꯥꯔꯒꯗꯤ ꯊꯦꯡꯅꯁꯤꯀꯣ ꯑꯣ ꯑꯩꯅꯅꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯤ ꯁꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯌꯥꯝꯗꯨꯁꯨ ꯈꯪꯍꯧꯗꯕ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯇꯥꯁꯜꯂꯣꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ ꯇꯥꯔꯒꯁꯨ ꯃꯣꯏꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯍꯁꯕꯦꯟ ꯁꯥꯏꯠꯀꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯃꯣꯏ ꯚꯨꯇꯤꯌꯥ ꯃꯔꯣꯟ ꯉꯥꯡꯉꯦꯕꯀꯣ ꯚꯨꯇꯤꯌꯥ ꯃꯔꯣꯟ ꯉꯥꯡꯉꯦꯕ ꯍꯥꯏꯗꯤ ꯉꯥꯡꯉꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯃꯔꯣꯟꯅꯤꯗꯅꯀꯣ ꯉꯥꯡꯖꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯂꯣꯟꯁꯦꯀꯣ ꯃꯣꯏ ꯑꯗꯨꯝ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯒ ꯉꯥꯡꯕꯗꯤ ꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯣꯏ ꯃꯁꯥꯒꯤꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯚꯨꯇꯤꯌꯥꯒꯤ ꯃꯔꯣꯟꯗ ꯀꯩꯅꯣꯁꯦ ꯘꯤ ꯍꯥꯏꯕꯁꯦ ꯘꯤ ꯀꯩꯅꯣꯗꯣ ꯊꯥꯎ ꯘꯤꯗꯣ ꯑꯗꯨꯒꯤ ꯘꯤꯁꯦ ꯚꯨꯇꯤꯌꯥ ꯃꯔꯣꯟꯗ ꯃꯥ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯋꯥꯔꯤ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯅ ꯑꯣꯝ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯕ ꯑꯃꯒ ꯑꯣꯝ ꯍꯥꯏꯕ ꯑꯃꯒ ꯘꯤꯗꯨꯅ ꯃꯥ ꯍꯥꯏꯔꯦꯗꯅ ꯁꯪꯒꯣꯝꯗꯨꯅ ꯑꯣꯝ ꯍꯥꯏꯌꯦꯕꯀோ ꯑꯩꯁꯨ ꯃꯌꯥꯝꯗꯣ ꯈꯪꯍꯧꯅꯕ ꯍꯥꯏꯔꯤꯅꯤꯀꯣ ꯚꯨꯇꯤꯌꯥ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯅꯣꯡꯃ ꯑꯩꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯆꯦꯍꯣꯏꯒꯤ ꯃꯌꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯆꯦꯍꯣꯏꯅ ꯀꯩꯅꯣ ꯆꯠꯈꯤꯕ ꯑꯅꯥꯕꯒꯤ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯕꯦꯂꯣꯔ ꯆꯠꯈꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯦ ꯏꯃꯥꯅꯦ ꯑꯩꯈꯣꯏꯇꯪ ꯂꯩꯕ ꯑꯗꯣ ꯌꯨꯝꯊꯪꯅꯕꯗ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯗꯣ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯇꯕ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ ꯃꯔꯣꯟꯗꯣ ꯉꯥꯡ ꯍꯩꯇꯕ ꯑꯗꯨꯒ ꯅꯦꯄꯥꯂꯤꯁꯨ ꯑꯩꯅ ꯅꯦꯄꯥꯂꯤ ꯈꯪꯉꯤꯁꯦ ꯃꯥꯅꯁꯨ ꯈꯪꯗꯕ ꯑꯗꯨꯗꯨꯒꯤ ꯑꯩꯉꯣꯟꯗ ꯃꯥꯗꯣ ꯀꯗꯥꯏ ꯂꯩꯒꯦꯅ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩꯅ ꯃꯥ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯑꯗꯨꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯂꯥꯛꯀꯅꯦꯕꯀꯣ ꯌꯨꯝꯗ ꯑꯗ ꯃꯥ ꯍꯥꯏꯗꯣ ꯘꯤꯗꯣ ꯂꯩꯔꯦꯗꯅꯀꯣ ꯘꯤꯗꯨꯒ ꯃꯣꯏ ꯆꯤꯁꯇꯣ ꯑꯗꯨꯒꯤ ꯆꯤꯁꯇꯨꯒ ꯊꯣꯡꯕꯒꯤ ꯃꯥꯗꯣ ꯊꯤꯕꯅꯦꯕꯀꯣ ꯃꯥꯗꯣ ꯑꯩꯅ ꯈꯪꯉꯤꯌꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯅꯣ ꯈꯪꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯣꯟꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯃꯥ ꯍꯥꯏꯕꯗꯤ ꯘꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯘꯤ ꯀꯥꯏ ꯂꯩꯒꯦ ꯍꯪꯉꯤꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯐ꯭ꯔꯤꯖꯇ ꯂꯩꯌꯦꯅ ꯍꯥꯏꯅ ꯐ꯭ꯔꯤꯖꯇ ꯑꯃꯨꯛ ꯂꯧꯊꯣꯛꯑ ꯄꯤꯔꯦꯕꯀꯣ ꯑꯗꯨ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯁꯪꯒꯣꯝ ꯀꯣꯟꯅꯔꯤꯕꯅ ꯍꯪꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯑꯣꯝ ꯍꯥꯏꯕꯗꯣ ꯁꯪꯒꯣꯝꯗꯀꯣ ꯁꯪꯒꯣꯝ ꯀꯣꯟꯅꯔꯤꯕꯅ ꯍꯪꯕꯖꯥꯠꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯗ꯭ꯔꯕꯀꯣ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯉꯁꯨ ꯃꯥꯅ ꯈꯪꯗꯕ ꯃꯥꯗꯤ ꯍꯤꯟꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅꯤꯀꯣ ꯉꯁꯤ ꯋꯥꯔꯗ ꯑꯅꯤ ꯑꯃ ꯃꯌꯥꯝꯅ ꯇꯝꯕꯤꯔꯤꯅꯤꯀꯣ ꯑꯩꯅꯀꯣ ꯘꯤ ꯍꯥꯏꯕꯗꯨꯅ ꯃꯥ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯨꯅ ꯁꯪꯒꯣꯝꯗꯨꯅ ꯑꯣꯝ ꯍꯥꯏꯌꯦꯕꯀꯣ ꯚꯨꯇꯤꯌꯥꯗꯀꯣ ꯑꯗꯨꯅ ꯑꯗꯨꯀꯥꯟꯗ ꯀꯣꯟꯐ꯭ꯌꯨꯁ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯁꯤꯕ ꯁꯨꯡꯀꯥꯎ ꯀꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯣꯏ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯁꯤꯛꯀꯤꯝ ꯇꯨ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯆꯠꯄ ꯀꯥꯟꯗꯔꯣ ꯍꯥꯏꯗꯤ ꯁꯤꯛꯀꯤꯝꯗꯒꯤ ꯃꯅꯤꯄꯨꯔ ꯆꯠꯄ ꯀꯥꯟꯗ ꯘꯤꯗꯣ ꯍꯥꯎꯕꯅꯦ ꯍꯣꯏ ꯘꯤꯗꯣ ꯍꯥꯎꯋꯦ ꯘꯤꯗꯣ ꯃꯣꯏ ꯁꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯘꯤꯗꯣ ꯑꯗꯨꯗꯣ ꯍꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯕꯣꯇꯜꯗ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯔꯛꯄ ꯘꯤ ꯑꯉꯧꯕꯗꯣ ꯆꯥꯔꯛꯏꯗꯅꯀꯣ ꯍꯥꯏꯗꯤ ꯋꯥꯏꯠ ꯀꯂꯔ ꯑꯣꯏꯕꯗꯣꯀꯣ ꯑꯗꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯑꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯘꯤꯗꯣ ꯑꯣꯏꯔꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯟꯊꯣꯛꯑꯀꯥꯟꯗ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅꯀꯣ ꯑꯗꯣ ꯆꯥꯕꯗꯤ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯣꯏꯗꯣ ꯍꯥꯏꯗꯤ ꯕꯣꯇꯜꯗ ꯍꯥꯟꯕ ꯑꯔꯩꯕꯗꯨꯒꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤꯗꯨꯒꯗꯤ ꯀꯥꯏ ꯃꯥꯟꯅꯔꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯂꯤꯒꯨꯔꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩꯉꯣꯟꯗ ꯑꯅꯤ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯀꯦꯅ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯀꯥꯎ ꯂꯩꯔꯦ ꯑꯩꯗꯣ ꯕꯖꯥꯔ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯎ ꯂꯩꯔꯦ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ
ꯁꯤꯂꯤꯒꯨꯔꯤꯗ ꯄꯩꯁꯥ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏ. ꯄꯩꯁꯥ ꯄꯥꯏꯔꯤꯈꯩ ꯅꯨꯡꯉꯥꯏ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄ. ꯄꯩꯁꯥ ꯍꯦꯛ ꯄꯥꯏꯗ꯭ꯔꯕ ꯌꯨꯝ ꯍꯟꯅꯤꯡꯉꯦ. ꯍꯥꯏꯗꯤ ꯁꯤꯇꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯈꯣꯡ ꯀꯥꯟꯊꯣꯛꯑꯕ ꯂꯝꯗ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯣꯜꯗ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯀꯅꯤꯗꯣ, ꯕꯖꯥꯔ ꯃꯌꯥꯝ ꯂꯩꯗꯣ, ꯑꯎꯕꯗꯣ ꯂꯣꯏ ꯂꯩꯅꯤꯡꯉꯛꯀꯅꯤꯗꯣ. ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯆꯠꯂꯒꯀꯣ. ꯉꯥꯏꯈꯣ ꯀꯃꯦꯟ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯤꯈꯩ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄ ꯅꯨꯡꯉꯥꯏꯀꯣ. ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯄ ꯌꯥꯝ ꯇꯜꯂꯤꯅꯦ. ꯆꯦ ꯁꯤꯀꯤꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯉꯤ? ꯁꯤꯀꯤꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ 2 ꯋꯦ ꯑꯣꯏꯔꯅꯦꯕꯀꯣ ꯆꯠꯄꯒꯤ ꯀꯩꯅꯣꯁꯦꯀꯣ. ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯆꯠ ꯌꯥꯏ ꯍꯥꯏꯕ. ꯑꯃꯅ ꯃꯈꯥꯗ ꯑꯃꯅ ꯃꯊꯛꯇ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯒꯨꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜꯒꯤ ꯕꯁ ꯆꯠꯇ꯭ꯔꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯁꯤꯀꯤꯝꯗꯒꯤ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯒꯨꯍꯥꯇꯤ ꯕꯁꯇꯀꯣ. ꯑꯗꯨꯒ ꯅꯦꯛꯁ ꯗꯦꯗ ꯒꯨꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ. ꯅꯠꯇ꯭ꯔꯒꯅ ꯁꯤꯀꯤꯝ ꯇꯨ ꯁꯤꯂꯤꯒꯨꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠ ꯌꯥꯔꯦꯀꯣ. ꯑꯗꯨꯗꯨꯒ ꯕꯥꯒꯗꯣꯒ꯭ꯔꯥ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠꯐꯥꯎ ꯍꯧꯖꯤꯛ ꯑꯗꯨꯝ ꯗꯤꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯔꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯗꯨꯝ 2 hours 2.5 hours ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯅꯠꯇ꯭ꯔꯒꯅ 1 hour 45 minutes ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ꯭ꯔꯥ. ꯑꯗꯨꯗ ꯑꯗꯨꯝ ꯌꯧꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗ. ꯑꯗꯨꯅ ꯅꯣꯡꯃꯗ ꯆꯠꯄ ꯌꯥꯕꯁꯨ ꯂꯩ, ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯁꯨ ꯂꯩꯀꯣ. ꯑꯃꯅ ꯃꯈꯥꯗ ꯑꯃꯅ ꯃꯊꯛꯇ. ꯏꯅꯥꯎꯅꯨꯄꯤ ꯆꯥꯛ ꯆꯥꯔꯕꯣꯏ? ꯑꯩ ꯆꯥꯛ ꯆꯥꯔꯦ ꯏꯆꯦ. I'm having dinner. Talk to you soon. Okay. Enjoy your dinner. Let me call you after 30 minutes. ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯀꯩꯒꯤꯅꯣ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯗ ꯅꯦꯄꯥꯜ ꯆꯠꯂꯤꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯁꯇꯣ ꯀꯩꯒꯤ ꯄ꯭ꯔꯥꯏꯁꯅꯣ ꯑꯩ ꯉꯥꯎꯔꯦ. ꯀꯩꯒꯤ ꯄ꯭ꯔꯥꯏꯁ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗ ꯅꯦꯄꯥꯜ ꯆꯠꯇꯧ ꯂꯩꯕ. ꯍꯣꯏ ꯑꯗꯨꯗ ꯄ꯭ꯔꯥꯏꯁꯇꯣ ꯈꯪꯒꯦ ꯇꯧꯕ. ꯀꯩꯅꯣꯔꯣ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯄ꯭ꯔꯥꯏꯁꯇꯣ, ꯍꯥꯏꯗꯤ ꯒꯥꯔꯤ ꯚꯔꯥꯒꯨꯝꯕꯗꯣ. ꯒꯥꯔꯤ ꯚꯔꯥꯒꯨꯝꯕ ꯑꯣꯏꯗꯣꯏꯔꯣ ꯅꯪ ꯍꯥꯏꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯁꯤꯂꯤꯒꯨꯔꯤꯗ ꯅꯨꯡꯉꯥꯏꯕꯅꯤ. ꯅꯨꯡꯉꯥꯏꯌꯦ ꯁꯤꯂꯤꯒꯨꯔꯤ ꯅꯨꯡꯉꯥꯏꯗ. ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯇꯤꯅꯤꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯗꯨꯝ ꯔꯨꯝꯗ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯌꯧꯔꯛꯇꯧ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯩ ꯀꯩꯅꯣꯝꯇ ꯊꯣꯛꯎꯔꯦ, ꯒꯥꯔꯤ ꯉꯥꯛꯇꯅꯤ. ꯂꯨꯄꯥ 10 10 ꯄꯤꯔꯒ ꯑꯗꯩ ꯑꯃꯗ ꯄꯪꯆꯠꯇ ꯆꯠ ꯌꯥꯏꯗꯅꯀꯣ. ꯑꯗꯨꯅ ꯄꯩꯁꯥꯕꯨ ꯂꯩꯔꯕ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄ ꯅꯨꯡꯉꯥꯏꯔꯦ. ꯄꯩꯁꯥ ꯂꯩꯇ꯭ꯔꯒ ꯋꯥꯔꯦ. ꯄꯩꯁꯥꯕꯨ ꯂꯩꯇ꯭ꯔꯗꯤ ꯆꯠꯅꯤꯡꯗꯦ ꯁꯤꯂꯤꯒꯨꯔꯤ. ꯉꯁꯤꯗꯤ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ. ꯑꯩ ꯉꯁꯤ ꯈꯔ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤꯀꯣ. ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯗꯧꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩꯔꯤꯅ ꯈꯟꯒꯗꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯉꯁꯤꯗꯣ. ꯑꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯒꯦꯗ, ꯍꯌꯦꯡꯁꯨ ꯐ꯭ꯔꯤ ꯂꯩꯔꯦ, ꯍꯪꯆꯤꯠꯁꯨ ꯐ꯭ꯔꯤ ꯂꯩꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯒꯤ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯦꯀꯣ ꯉꯁꯤꯗꯣ. ꯊꯦꯡꯛ ꯌꯨ. ꯒꯥꯔꯤ ꯚꯔꯥꯗꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ. ꯒꯥꯔꯤ ꯚꯔꯥ ꯀꯌꯥ ꯂꯧꯒꯦꯗꯤ ꯈꯪꯗꯦꯌꯦ. ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯆꯠꯄꯁꯦ 1000 ꯃꯨꯛꯇꯤ ꯂꯧꯔꯝꯃꯣꯏꯗ ꯀꯩꯁꯨ. ꯂꯧꯕ꯭ꯔꯅꯦ? ꯂꯧꯔꯝꯃꯣꯏꯗ. ꯕꯁꯇꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗ, ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯃꯣꯏ ꯁꯨꯃꯣꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠ ꯇꯥꯔꯒꯗꯤ ꯀꯌꯥ ꯂꯧꯕꯅꯣ ꯈꯪꯗꯦ. ꯃꯃꯥꯡꯗ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯆꯠꯄꯗꯤ ꯑꯗꯨꯝ ꯌꯨꯝꯒꯤ ꯒꯥꯔꯤ ꯄꯨꯔ ꯆꯠꯄꯅꯤꯅꯅꯦ ꯚꯔꯥꯗꯣ ꯀꯌꯥ ꯂꯧꯒꯦ ꯈꯪꯗꯦꯕꯀꯣ. ꯑꯗꯨꯝ ꯍꯣꯏ ꯅꯦꯄꯥꯜ ꯃꯣꯏ ꯀꯩꯅꯣꯗꯣ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯅꯦꯄꯥꯜ ꯆꯠꯄꯒꯤ ꯀꯩꯅꯣꯗꯣꯀꯣ. ꯑꯩ ꯂꯝꯕꯤ ꯇꯪꯈꯥꯏꯕꯨꯗꯤ ꯆꯠꯂꯨꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯌꯧꯅꯕ ꯆꯠꯇ꯭ꯔꯤꯕ ꯅꯦꯄꯥꯜꯗꯣ. ꯒꯥꯔꯤ ꯇꯣꯡꯅꯤ ꯈꯟꯕꯗ ꯇꯟꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯔ ꯑꯗꯨꯝ ꯍꯜꯂꯦꯕ. ꯑꯩꯅ ꯁꯤꯂꯤꯒꯨꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯔꯎꯔꯥ? ꯁꯤꯂꯤꯒꯨꯔꯤꯗ ꯅꯨꯡꯉꯥꯏꯕꯁꯤꯗꯤꯀꯩꯅꯣ ꯅꯠꯇꯦꯕ, ꯄꯣꯠꯁꯦ ꯍꯣꯡꯉꯤꯗꯅꯀꯣ. ꯃꯣꯏ ꯍꯣꯜꯁꯦꯜ ꯃꯥꯔꯀꯦꯠꯇ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯩ ꯌꯥꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯃꯣꯏꯗꯤ ꯁꯤꯂꯤꯒꯨꯔꯤꯁꯦ ꯌꯥꯝ ꯁꯥꯏꯗꯅꯀꯣ, ꯅꯨꯡꯊꯤꯟꯒꯨꯝꯕꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ. ꯑꯗꯨꯅ ꯃꯣꯏꯗꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠꯀꯨꯝꯕꯁꯨ ꯍꯥꯡꯉꯤꯗꯅꯀꯣ. ꯍꯥꯏꯗꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠ ꯍꯥꯡꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ, ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠꯆꯠꯄꯗꯣ ꯑꯗꯨꯝ ꯊꯣꯛꯈꯤ ꯌꯥꯏꯗꯅꯀꯣ. ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯡ 10 11 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯜꯂꯛꯑꯁꯨ ꯍꯥꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯕꯗꯣ ꯌꯥꯏꯗꯅꯀꯣ. ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯗꯥꯡ ꯀꯣꯏꯕꯒꯤ. ꯑꯗꯒꯤ ꯃꯣꯜꯒꯨꯝꯕ ꯀꯩꯀꯥ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯁꯨ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯕ ꯑꯗꯨꯝ ꯍꯥꯡꯉꯤꯗꯅꯀꯣ. ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ. ꯅꯠꯇ꯭ꯔꯗꯤ
ꯅꯨꯡꯁꯥ ꯃꯔꯛꯇꯒ ꯅꯨꯡꯊꯤꯟ ꯀꯣꯏꯕ ꯆꯠꯄꯒꯗꯤ ꯑꯣꯏꯗ꯭ꯔꯦ, ꯑꯩ ꯑꯣꯏꯔꯗ꯭ꯔꯦ. ꯑꯩ ꯀꯣꯏꯗꯣꯏꯁꯦ ꯅꯨꯡꯊꯤꯟꯗꯀꯣ. ꯅꯨꯡꯊꯤꯟꯗꯗꯤ ꯇꯜꯂꯦ. 50K ꯃꯨꯛ ꯄꯥꯏꯔꯗꯤ ꯃꯅꯤꯄꯨꯔ ꯇꯨ ꯁꯤꯛꯀꯤꯝ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯍꯥꯏ. 50K ꯃꯨꯛ ꯄꯥꯏ ꯇꯥꯔꯒꯗꯤ ꯂꯥꯛꯄ ꯈꯛꯇꯪꯒꯤꯗꯤ ꯌꯥꯅꯤ. ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯛꯄ ꯈꯛꯇꯪꯒꯤꯗꯤ ꯌꯥꯅꯤ ꯍꯥꯏꯗꯤ ꯁꯣꯂꯣ ꯑꯣꯏꯅ ꯏꯁꯥ ꯏꯇꯣꯝꯇꯪ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯅꯦꯕꯀꯣ. ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯍꯣꯏ ꯃꯤ 2-3ꯒ ꯂꯥꯛꯑꯗꯤ ꯀꯣꯟꯅꯔꯣꯏꯀꯣ. ꯍꯥꯏꯗꯤ ꯑꯣꯜ ꯁꯤꯛꯀꯤꯝ ꯑꯗꯨꯃꯥꯏꯅ ꯇꯨꯔ ꯇꯧꯔꯒ ꯆꯠꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤꯀꯣ. ꯑꯗꯣ ꯏꯁꯥ ꯏꯇꯣꯝꯇ 50K ꯄꯥꯏꯔꯒ ꯂꯥꯛꯇꯥꯔꯗꯤ ꯃꯌꯥꯝ ꯀꯣꯟꯅꯔꯦꯗ ꯏꯁꯥꯅ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯍꯩꯖꯔꯗꯤꯀꯣ. ꯍꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯍꯣꯏ ꯐ꯭ꯂꯥꯏꯠꯀꯨꯝꯕꯒꯤ ꯇꯤꯀꯦꯠ ꯀꯩꯀꯥ ꯀꯛꯄꯗ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ 4,500 ꯅꯠꯇ꯭ꯔꯁꯨ 5,000 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ. ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯕꯥꯒꯗꯣꯒ꯭ꯔꯥ ꯏꯝꯐꯥꯜꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯝꯗ 10-15,000 ꯑꯗꯥꯏꯃꯨꯛꯇꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯠꯇ꯭ꯔꯁꯨ 20,000 ꯑꯗꯥꯏꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯈꯜꯂꯣꯅꯦ. ꯑꯗꯒꯤ ꯁꯨꯝ ꯔꯦꯟꯠꯀꯨꯝꯕ ꯂꯩꯕꯒꯤ ꯍꯣꯇꯦꯜꯒꯨꯝꯕ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯀꯣꯟꯅꯅꯤꯗ. ꯀꯣꯟꯅꯅꯤ ꯏꯁꯥ ꯏꯇꯣꯝꯇ ꯂꯥꯛꯇꯥꯔꯗꯤꯀꯣ. ꯆꯦ ꯂꯤꯞꯁꯇꯤꯛ ꯑꯃꯨꯛꯇ ꯁꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯗ ꯂꯤꯞꯁꯇꯤꯛ ꯁꯪꯉꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯦꯛꯇ ꯍꯪꯉꯦ. ꯑꯩ ꯁꯨꯝ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯪꯕ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤꯗ ꯌꯨꯝꯗꯒꯗꯤ ꯁꯪꯗꯦꯗ. ꯍꯣꯏ ꯂꯤꯞ ꯕꯥꯝꯒꯨꯝꯕꯗꯤ ꯈꯔ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯪꯗꯦ ꯂꯤꯞꯁꯇꯤꯛꯀꯨꯝꯕꯁꯦ. ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯕꯗꯁꯨ ꯗꯦꯂꯤ ꯂꯥꯏꯐꯇꯣ ꯍꯣꯏ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯔ ꯃꯣꯏꯆꯔꯥꯏꯖꯔꯒꯨꯝꯕ ꯁꯟꯁꯀ꯭ꯔꯤꯟꯒꯨꯝꯕ ꯈꯔ ꯁꯪꯉꯦ. ꯈꯔ ꯇꯩꯌꯦꯕꯀꯣ. ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯤꯞꯁꯇꯤꯛꯀꯨꯝꯕꯗꯤ ꯀꯌꯥ ꯁꯪꯗꯦ ꯑꯩꯗꯤ. ꯌꯨꯝꯗ ꯂꯩꯕꯗ ꯍꯦꯛꯇ ꯁꯪꯉꯒ ꯂꯩꯕꯗꯣ ꯃꯤꯅ ꯌꯦꯡꯁꯤꯜꯂꯛꯑꯕꯣꯏꯗ ꯈꯜꯂꯦꯕ. ꯑꯗꯨꯅ ꯁꯪꯕ ꯇꯟꯕ. ꯁꯤꯂꯤꯒꯨꯔꯤꯗ ꯅꯥꯏꯠꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ. ꯍꯣꯏ ꯑꯗꯨꯅꯤ ꯁꯤꯂꯤꯒꯨꯔꯤꯗ ꯅꯥꯏꯠꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡꯅ ꯍꯦꯟꯅ. ꯅꯨꯡꯊꯤꯟꯗ ꯀꯩꯗꯧꯔꯅꯤ? ꯅꯨꯡꯊꯤꯟꯗ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯀꯨꯜ ꯂꯩꯔꯅꯤ. ꯑꯗꯨꯒ ꯄꯨꯡ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 3:30, 4 ꯑꯗꯥꯏꯋꯥꯏꯗꯒꯤ ꯊꯣꯛꯈꯤ ꯇꯥꯔꯗꯤ ꯀꯣꯏꯕ ꯐꯅꯌꯥꯝ ꯌꯥꯏ. ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯑꯗꯥꯏ ꯍꯜꯂꯛꯑ ꯂꯣꯏꯔꯦ. ꯅꯥꯏꯠ ꯃꯥꯔꯀꯦꯠꯇꯒ ꯆꯠꯂꯒ ꯑꯆꯥꯄꯣꯠꯀ ꯆꯥꯕ ꯍꯥꯎꯕꯅꯦ. ꯃꯅꯤꯄꯨꯔ ꯇꯨ ꯅꯦꯄꯥꯜ ꯇꯨꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯇꯨ ꯅꯦꯄꯥꯜ ꯇꯨꯔ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯨꯗꯤ. ꯍꯣꯏ ꯃꯃꯥꯡꯗ ꯅꯦꯄꯥꯜꯒꯤ ꯃꯣꯏ ꯀꯩꯅꯣ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤꯉꯩ ꯀꯥꯟꯗꯣ ꯑꯗꯨꯀꯥꯟꯗ ꯆꯠꯁꯦꯅ ꯍꯥꯏꯅꯔꯝꯕꯅꯦꯕꯀꯣ. ꯑꯗꯣ ꯆꯠꯁꯦ ꯍꯥꯏꯅꯔꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯂꯨꯝꯕꯤꯅꯤ ꯃꯣꯏ ꯀꯩꯅꯣꯒꯤ ꯕꯨꯙꯤꯁꯀꯤ ꯀꯩꯅꯣ ꯒꯣꯇꯝ ꯕꯨദ്ധꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯕꯥꯔꯠ ꯄ꯭ꯂꯦꯁ ꯂꯩꯗꯅꯀꯣ. ꯑꯗꯨꯗ ꯆꯠꯁꯦꯅ ꯍꯥꯏꯅꯔꯝꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯏꯔꯥꯡ ꯇꯧꯁꯜꯂꯛꯇꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ. ꯑꯗꯨꯒꯤ ꯅꯦꯄꯥꯜ ꯆꯠꯈꯤꯗꯧꯕ ꯃꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯗꯣꯅꯦꯁꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯦ. ꯑꯗꯨꯗꯨꯒ ꯆꯠꯍꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦ. ꯑꯌꯥꯝꯕꯅ ꯁꯤꯛꯀꯤꯝꯒꯤ ꯃꯤꯈꯩꯗꯤ ꯑꯌꯥꯝꯕꯅ ꯃꯣꯏ ꯀꯩꯅꯣ ꯆꯠꯅꯩꯗꯅ ꯍꯥꯏꯗꯤ ꯂꯨꯝꯕꯤꯅꯤ ꯃꯣꯏ ꯒꯣꯇꯝ ꯕꯨദ്ധꯒꯤ ꯃꯣꯏꯒꯤ ꯕꯥꯔꯠ ꯄ꯭ꯂꯦꯁꯀꯤꯗ ꯑꯗꯨꯃꯥꯏꯅ ꯆꯠꯅꯩꯗꯅꯀꯣ. ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯁꯦ ꯇꯧꯕ. ꯐ꯭ꯌꯨꯆꯔꯒꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯒꯦ? ꯑꯦꯛꯖꯥꯝ ꯀꯩꯀꯩ ꯊꯥꯗꯧꯕ ꯁꯨꯝ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ. ꯍꯣꯏ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯁꯦꯀꯣ. ꯕꯤ ꯑꯦ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ B.Ed ꯀꯨꯝꯕ ꯇꯧꯍꯧꯗꯅ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯂꯥꯏꯟꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯠꯍꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯖꯦꯅꯔꯦꯜꯗ ꯁꯨꯝ ꯆꯠꯊꯔꯛꯄꯗ ꯑꯦꯝ ꯑꯦ ꯁꯨꯝ ꯍꯟꯗꯛꯀꯤ ꯉꯁꯤꯅ ꯑꯦꯝ ꯑꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦꯀꯣ. ꯚꯩꯚꯥ ꯐꯝꯃ ꯂꯣꯏꯔꯦ. ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯟꯁꯦ ꯍꯧꯖꯤꯛ ꯑꯦꯝ ꯑꯦ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ B.Ed ꯇꯧꯔꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯅꯤ? ꯑꯦꯝ ꯑꯦ ꯂꯣꯏꯔꯗꯤ B.Ed ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ. ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯊꯕꯛꯀꯨꯝꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯗꯣꯏꯔꯥ. ꯑꯗꯒꯤ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯤꯆꯔꯒꯤ ꯂꯥꯏꯟꯗ ꯆꯪ ꯇꯥꯔꯒꯁꯨ ꯇꯤꯆꯔꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯗꯤ B.Ed ꯀꯨꯝꯕ ꯑꯗꯒꯤ ꯗꯥꯏꯠꯀꯨꯝꯕ ꯑꯗꯒꯤ ꯅꯦꯠꯀꯨꯝꯕꯒꯤ ꯍꯥꯏꯔꯒꯅ ꯃꯣꯏꯒꯤ ꯅꯦꯠꯀꯨꯝꯕꯒꯤ UGCꯒꯤ ꯅꯦꯠꯀꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝ ꯆꯪꯉꯤꯗꯅꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯇꯧꯒꯦꯗꯤ ꯍꯣꯏ ꯇꯧꯕꯗꯤ ꯌꯥꯏꯀꯣ. ꯑꯗꯨ ꯅꯠꯇꯕꯗꯤ ꯁꯔꯀꯥꯔꯒꯤꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ. ꯑꯗꯣ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯁꯦ ꯍꯣꯏ ꯈꯪꯗ꯭ꯔꯤ ꯌꯦꯡꯉꯒꯦ. ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯅꯦ 2026ꯁꯤꯗꯅꯦꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯂꯥꯛꯍꯧꯈꯤꯒꯦ. ꯋꯥꯟ ꯇꯥꯏꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒꯅꯦ ꯊꯥ 1 ꯅꯠꯇ꯭ꯔꯒ 2 ꯂꯩꯈꯤꯒꯦ. ꯑꯗꯨ ꯂꯣꯏꯔꯒ ꯈꯜꯂꯒꯦ ꯑꯩ. ꯑꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯈꯜꯂꯒꯦ. ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯀꯩꯝ ꯈꯟꯅꯤꯡꯗ꯭ꯔꯤ. ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯅꯤꯡꯗ꯭ꯔꯤꯕꯀꯣ. ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯇꯧꯅꯤꯡꯗꯅꯀꯣ.
ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯐꯩ ꯑꯩꯒꯤꯁꯨ ꯐꯩ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯐꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯆꯠꯍꯧꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯈꯜꯂꯒꯦ ꯑꯩꯁꯨ ꯕꯨꯙꯤꯁꯅꯦ ꯍꯣꯏ ꯕꯨꯙꯤꯁ ꯑꯣꯏꯔꯗꯤ ꯀꯩꯅꯣꯅꯦ ꯂꯨꯝꯕꯤꯅꯤ ꯆꯠꯄꯒꯤ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯁꯦꯔꯄꯥ ꯀꯥꯡꯕꯨ ꯁꯦꯔꯄꯥꯁꯦ ꯕꯨꯙꯤꯁ ꯑꯣꯏꯕꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯪꯁꯨ ꯕꯨꯙꯤꯁ ꯑꯣꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯂꯦꯞꯆꯥ ꯀꯥꯡꯕꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯨꯙꯤꯁ ꯂꯣꯏ ꯑꯣꯏꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯍꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯀꯥꯟꯁꯤ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯤꯈꯩꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯒꯅꯦꯕꯀꯣ ꯅꯪ ꯑꯗꯨ ꯂꯣꯏ ꯇꯥꯔꯗꯤ ꯅꯪ PhD ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯅꯦꯠꯀꯨꯝꯕ ꯊꯥꯗꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯟꯗ꯭ꯔꯤ ꯑꯩ ꯈꯟꯈꯤꯔꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯀꯦꯔꯤꯌꯔ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯕꯤꯡ ꯑ ꯍꯥꯎꯁ ꯋꯥꯏꯐ ꯕꯤꯡ ꯑ ꯍꯣꯝ ꯃꯦꯀꯔ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩ ꯈꯤꯇꯪ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯈꯜꯂꯒꯦ ꯍꯣꯏ ꯆꯦ ꯆꯥꯡ ꯀꯩꯀꯥꯕꯨꯗꯤ ꯁꯦꯝꯕꯨꯗꯤ ꯑꯗꯨꯝ ꯁꯦꯝꯖꯟꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛꯀꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯌꯥꯎꯅꯤꯡꯉꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯏ ꯌꯥꯎꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯀꯥꯟꯗ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯅꯕꯒꯤ ꯆꯦ ꯆꯥꯡꯒꯨꯝꯕ ꯀꯩꯀꯥꯕꯨꯗꯤ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒꯗꯤ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯠꯇꯕ ꯊꯑꯣꯏꯅꯀꯤ ꯑꯩ ꯁꯤ ꯇꯧꯒꯦ ꯀꯥꯏꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯤꯕꯀꯣ ꯍꯣꯏ ꯂꯥꯛꯑꯣꯏ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯃꯤꯁ ꯇꯧꯔꯝꯃꯅꯤ ꯀꯨꯏꯔꯛꯑꯕꯅꯤꯅ ꯍꯣꯏ ꯋꯥꯟ ꯌꯔ ꯅꯕꯦꯝꯕꯔ ꯊꯥꯗ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯦꯕꯀꯣ ꯌꯨꯝ ꯆꯠꯇꯕ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯍꯧꯖꯤꯛ ꯊꯥ 4 ꯁꯨꯔꯛꯀꯗꯧꯔꯦ ꯌꯨꯝ ꯆꯠꯇꯕ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 4 ꯆꯍꯤ ꯑꯃꯒ ꯊꯥ 4 ꯁꯦꯔꯄꯥ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯏꯟ ꯅꯦꯄꯥꯜ ꯍꯣꯏ ꯃꯁꯛ ꯐꯖꯕꯅꯤꯀꯣ ꯃꯤꯈꯩꯁꯦ ꯂꯦꯞꯆꯥ ꯍꯣꯏ ꯂꯦꯞꯆꯥ ꯃꯣꯏ ꯑꯩꯅ ꯁꯤꯀꯤꯝ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯀꯥꯟꯗꯅꯤꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯠꯄ ꯀꯥꯟꯁꯦ ꯃꯤꯒꯁꯦ ꯌꯥꯝ ꯀꯦꯔ ꯆꯠꯅꯗ꯭ꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯅꯔꯝꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯁ꯭ꯋꯥꯏꯗꯁꯨꯀꯣ ꯑꯗꯨꯒꯅꯦ ꯅꯠꯇꯦ ꯃꯤꯈꯩꯁꯦ ꯗ꯭ꯔꯦꯁꯀꯁꯦ ꯐꯖ ꯐꯖꯕ ꯂꯣꯏ ꯁꯦꯠꯂꯦꯕꯀꯣ ꯁꯅꯥ ꯂꯨꯄꯥꯀꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯃꯣꯏ ꯃꯁꯥꯒꯤ ꯃꯁꯛꯇꯨꯗꯅꯤꯀꯣ ꯍꯥꯏꯗꯤ ꯁꯟꯁꯀ꯭ꯔꯤꯟꯒꯨꯝꯕ ꯃꯣꯏꯆꯔꯥꯏꯖꯔꯒꯨꯝꯕꯗꯤ ꯇꯩꯔꯝꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯚꯤ ꯃꯦꯀꯞ ꯑꯝꯇ ꯇꯧꯗꯕꯤꯗꯀꯣ ꯃꯣꯏ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯃꯣꯏ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯩꯑꯕꯀꯣ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯗꯣ ꯑꯗꯨꯗ ꯂꯣꯏ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅ ꯅꯦꯄꯥꯜꯒꯨꯝꯕ ꯑꯗꯒꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯁꯤꯀꯤꯝꯒꯤ ꯃꯤꯈꯩꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯥꯠꯅꯤ ꯗꯥꯔꯖꯤꯂꯤꯡꯒꯤ ꯃꯤꯈꯩꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯄꯤꯈꯩꯁꯦ ꯌꯦꯡꯕꯗ ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯖꯨꯟꯗ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯖꯨꯟ 1, 2, 3 ꯅꯠꯇ꯭ꯔꯒꯅ 4 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅ ꯈꯜꯂꯤ Hi Kavita, just came back from park for evening walk and saw you on live. How was your time pass today? Yeah, it was good. Actually, I was thinking about not like doing this live tonight because there is no light and Wi-Fi is not working. But still, I promised to everyone that I'm gonna do live tonight. Na so exams loire aduna. ꯍꯣꯏ ꯅꯦꯆꯔꯒꯤ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯃꯣꯏ ꯃꯁꯥꯒꯤ ꯐꯦꯁꯇꯣꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯤꯞꯁꯇꯤꯛ ꯁꯪꯅꯦꯕꯀꯣ ꯃꯣꯏꯁꯦ ꯂꯤꯞꯁꯇꯤꯛꯁꯦ ꯁꯪꯅꯦꯕ ꯃꯦꯀꯞꯁꯨ ꯇꯧꯅꯦꯕꯀꯣ ꯑꯥꯏꯂꯥꯏꯅꯔꯒꯨꯝꯕ ꯃꯁꯀꯔꯥꯒꯨꯝꯕꯁꯦ ꯁꯪꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯍꯥꯏꯗꯤ ꯍꯦꯚꯤ ꯃꯦꯀꯞ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯐꯦꯁꯀꯤ ꯏꯁꯇ꯭ꯔꯛꯆꯔ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯐꯦꯁꯤꯌꯦꯜ ꯀꯩꯅꯣꯁꯦ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯗꯦꯕꯀꯣ ꯃꯣꯏ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯣꯛꯄ ꯌꯥꯎꯔꯛꯏꯕ ꯀꯩꯅꯣꯁꯦ ꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯦꯀꯞ ꯇꯧ ꯇꯥꯔꯒꯁꯨꯅꯦ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯦꯀꯞ ꯇꯧꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯗꯤ ꯃꯦꯀꯞ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯣꯏꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯛꯇꯪ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯅꯤꯔꯃꯂꯥ ꯌꯨꯝꯅꯥꯝ ꯍꯥꯏꯁꯦ ꯏꯆꯦꯒꯤ ꯀꯩꯅꯣ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯏꯌꯦꯀꯣ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯃꯦꯟꯒꯨꯝꯕ ꯄꯤꯔꯛꯄꯗꯣ ꯑꯩ ꯑꯗꯨꯝ ꯄꯥꯏꯌꯦ ꯍꯧꯖꯤꯛꯀꯥꯟꯁꯦ
ꯃꯃꯥꯡꯒꯤ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯕꯣꯔꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯕꯣꯔꯤꯡ ꯑꯣꯏꯗꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯍꯥꯏꯕꯗꯣꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯦꯌꯤꯡ ꯗꯦꯠ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯑꯩ ꯁꯨꯝ ꯁꯦꯝꯃꯤꯁꯦ ꯃꯤ ꯀꯥꯟ ꯌꯦꯡꯅꯤꯡꯉꯝꯗꯧ ꯃꯥꯟꯗꯦ ꯀꯥꯏꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯁꯨ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯗ ꯂꯣꯁ ꯋꯥꯔꯜ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯀꯩ ꯂꯝꯗꯅꯣ ꯀꯩ ꯂꯝꯗꯅꯣ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯉꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤꯀꯣ ꯈꯔ ꯏꯁꯇ꯭ꯔꯦꯁ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯣꯏ ꯄꯥꯁ ꯇꯧꯔꯛꯀꯗꯧꯔꯦ ꯍꯣꯏ ꯕꯦꯛ ꯄꯦꯄꯔꯕꯨꯗꯤ ꯕꯦꯛꯇꯤ ꯂꯩꯗꯧꯕꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯁ ꯑꯣꯏꯔꯕꯅꯤꯅꯀꯣ 4th ꯁꯦꯝ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯁ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯇꯧꯗꯦꯗꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯔꯤꯕꯀꯣ ꯆꯦ ꯁꯤꯀꯤꯝꯗ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯅꯣꯡ ꯆꯨꯔꯝꯃꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯈꯛꯇꯪ ꯍꯥꯡꯉꯝꯃꯦ ꯉꯁꯤ ꯑꯌꯨꯛ ꯑꯃꯨꯛ ꯍꯥꯡꯉꯝꯃꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯟꯇꯤꯅ꯭ꯌꯨ ꯅꯣꯡ ꯇꯥꯔꯝꯃꯦꯕꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯆꯨꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯅꯨꯡꯁꯥ ꯁꯥꯔꯗꯧ ꯃꯥꯜꯂꯦꯀꯣ ꯗꯦ ꯃꯦꯟꯇꯦꯟ ꯗꯤꯌꯔ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯅ ꯃꯤ ꯅꯣꯛꯅꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯂꯩꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯈꯩꯁꯦ ꯃꯦꯀꯞꯀꯨꯝꯕ ꯇꯧꯕꯁꯦ ꯍꯦꯚꯤ ꯃꯦꯀꯞꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯝꯄꯜꯗ ꯂꯣꯏ ꯆꯠꯅꯩꯕꯀꯣ ꯀꯦ ꯇꯥꯔꯒꯁꯨ ꯃꯁꯥꯒꯤ ꯁꯛꯇꯣ ꯑꯗꯨꯝ ꯂꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥ ꯑꯣꯏꯗꯕꯀꯣ ꯑꯗꯨꯅ ꯆꯤꯆꯦꯒꯤ ꯃꯈꯣꯏ ꯏꯃꯥꯔꯣ ꯃꯥꯗꯔ ꯏꯟ ꯂꯣ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯔꯣ ꯃꯥ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯦ 9:30 ꯃꯥ ꯐꯣꯟ ꯌꯦꯡ ꯂꯩꯔꯝꯒꯅꯤ ꯇꯨꯝꯗꯤ ꯇꯨꯝꯃꯝꯈꯤꯔꯣꯏꯕꯀꯣ ꯃꯥ ꯐꯣꯟ ꯌꯦꯡꯉꯝꯒꯅꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯃꯥ ꯏꯃꯥꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤꯗꯅꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯔ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯦ ꯂꯥꯛꯀꯦ ꯑꯩ ꯁꯤꯒꯤ ꯀ꯭ꯂꯕ ꯃꯃꯥꯡꯗ ꯃꯩꯁꯥꯝ ꯂꯩꯔꯛꯇ꯭ꯔꯣ ꯏꯇꯥ ꯁꯤꯀꯤꯝꯗ ꯅꯣꯡ ꯆꯨꯕ꯭ꯔꯣꯌꯦ ꯅꯣꯡ ꯆꯨꯔꯝꯃꯦ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯪꯍꯧꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯅꯣꯡ ꯆꯨꯔꯝꯃꯦ ꯑꯗꯨꯒ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯤ ꯍꯥꯏꯀꯣ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯕꯅꯦ ꯂꯦꯟꯒ ꯇꯥꯔꯒ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯎꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯍꯣꯏꯅ ꯂꯩꯕꯗꯣ ꯁꯦꯔꯄꯥ ꯀꯌꯥ ꯂꯩꯒꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯦꯔꯄꯥꯁꯦ ꯁꯦꯔꯄꯥ ꯑꯩꯅ ꯈꯪꯕꯗꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯗꯤ ꯁꯦꯔꯄꯥ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯀꯌꯥ ꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯦꯕ ꯅꯪ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯩꯅ ꯈꯥꯏ ꯂꯩꯕꯤꯔꯦ ꯑꯩꯅ ꯁꯦꯔꯄꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯆꯠꯄꯗꯔ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯝꯃꯦꯕꯀꯣ ꯃꯣꯏ ꯀꯩꯅꯣꯅꯤꯅ ꯕꯨꯙꯤꯁ ꯃꯣꯏꯒꯤ ꯃꯣꯡ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯃꯣꯏ ꯂꯥꯛꯄꯒꯤ ꯊꯦꯡꯅꯔꯝꯃꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯁꯦꯔꯄꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯤꯗ ꯃꯔꯛꯇꯕꯨꯗꯤ ꯍꯣꯏ ꯊꯦꯡꯅꯩꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯤꯗꯗꯤ ꯇꯥꯗ꯭ꯔꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯕꯨꯇꯤꯌꯥ ꯀꯥꯡꯕꯨ ꯂꯩꯔꯦ ꯂꯦꯞꯆꯥ ꯀꯥꯡꯕꯨ ꯂꯩꯔꯦ ꯕꯨꯇꯤꯌꯥꯅ ꯌꯥꯝꯃꯦꯕꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯦꯄꯥꯂꯤꯒꯨꯝꯕꯗ ꯍꯥꯏꯔꯀꯥꯟꯗ ꯁꯦꯇ꯭ꯔꯤꯒꯨꯝꯕ ꯔꯥꯏꯒꯨꯝꯕ ꯂꯤꯝꯕꯨꯁꯨ ꯂꯩꯌꯦꯕꯀꯣ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯒ ꯁꯨꯕꯒꯨꯝꯕ ꯑꯗꯨꯒ ꯃꯪꯒꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯁꯤꯀꯤꯝꯗ ꯁꯦꯔꯄꯥ ꯂꯩꯌꯦꯕꯀꯣ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ
ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯕ ꯈꯨꯟꯁꯦ ꯁꯤꯒꯤ ꯈꯨꯟꯁꯤꯗꯗꯤ ꯂꯩꯕꯁꯦ ꯑꯩ ꯇꯥꯗ꯭ꯔꯤꯕ ꯁꯤꯀꯤꯝꯗ ꯁꯦꯔꯄꯥ ꯂꯩꯕ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯁꯤꯗꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯤꯗꯅꯀꯣ ꯑꯗꯣ ꯃꯣꯏ ꯁꯦꯔꯄꯥꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯇꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯁꯦꯔꯄꯥꯅꯦ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌꯥ ꯇꯥꯗꯦꯕ ꯍꯥꯏꯗꯤ ꯂꯩꯕꯗꯣ ꯁꯤꯀꯤꯝꯗꯕꯨꯗꯤ ꯂꯩꯗ ꯁꯤꯀꯤꯝꯗ ꯀꯩꯗꯧꯕ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯣꯏ ꯄꯨꯜꯂꯒ ꯂꯩꯕ ꯖꯒꯥꯅꯤꯅꯀꯣ ꯏꯆꯦ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗꯦ ꯑꯦꯛꯖꯥꯝꯒꯤ ꯀꯟꯅ ꯇꯧꯔꯝꯕꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯃꯥꯔꯆꯀꯤ ꯊꯥꯁꯤꯐꯥꯎꯗꯩ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯍꯤꯡꯒꯣꯜ ꯈꯔ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯗꯨ ꯅꯠꯇꯕꯗꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯗꯣ ꯑꯩꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯀꯩꯅꯣꯗꯣ ꯇꯥꯡ 18ꯗ ꯃꯩꯇꯩ ꯆꯩꯔꯥꯎꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯨꯞꯅꯦꯕꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯅꯦ ꯈꯜꯂꯦꯕ ꯑꯩꯗꯣ ꯍꯥꯏꯗꯤ ꯉꯁꯤꯗꯣ ꯉꯁꯤꯗꯣ ꯗꯦꯠ 15 ꯑꯣꯏꯔꯦꯗꯅꯀꯣ ꯍꯌꯦꯡꯁꯨ ꯑꯦꯛꯖꯥꯝ ꯂꯩꯇ꯭ꯔꯦ ꯍꯪꯆꯤꯠꯁꯨ ꯑꯦꯛꯖꯥꯝ ꯂꯩꯇ꯭ꯔꯦ ꯃꯁꯦꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯣ ꯌꯨꯝ ꯆꯠꯂꯁꯤꯔꯅꯦ ꯑꯃꯨꯛ ꯈꯜꯂꯦꯕꯀꯣ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯌꯥꯎꯔꯨꯔꯁꯤꯔꯅꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯚꯩꯕꯥ ꯑꯃꯨꯛ ꯇꯧꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯚꯩꯕꯥꯗꯨ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯝ ꯚꯩꯕꯥ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯚꯩꯕꯥ ꯇꯧꯔꯨꯕꯗꯣ ꯑꯩ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗꯣ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯇꯤꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯂꯩꯔꯤꯁꯤꯅ ꯀꯅꯥꯝꯇ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨ ꯑꯩꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯂꯩꯈ꯭ꯔꯗꯤ ꯀꯅꯥꯝꯇ ꯂꯥꯡꯗꯦꯗꯅ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯇꯧꯔꯤꯉꯩꯗ ꯑꯣꯟꯂꯥꯏꯟ ꯇꯧꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯂꯦꯞꯇꯣꯞꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯐꯝꯃꯦ ꯃꯣꯏꯅ ꯑꯩꯁꯦ ꯎꯗꯣꯏꯅꯤꯗꯅꯀꯣ ꯑꯣꯟꯂꯥꯏꯟꯗꯀꯣ ꯑꯗꯨ ꯃꯣꯏ ꯑꯦ ꯑꯥꯏꯁꯨ ꯂꯣꯏꯅ ꯌꯥꯎꯕꯅꯤꯅ ꯍꯥꯏꯗꯤ ꯅꯥꯀꯟꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯃꯤꯅ ꯈꯤꯇꯪ ꯉꯥꯡꯉꯛꯄ ꯋꯥꯒꯨꯝꯕ ꯉꯥꯡꯉꯛꯄꯁꯦ ꯍꯦꯛꯇ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯣꯏꯖꯦꯁ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯨꯝꯕ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯅꯪ ꯅꯥꯀꯟꯗ ꯉꯥꯡꯉꯤꯗꯣ ꯀꯅꯥꯅꯣ ꯀꯩꯗꯧꯅꯣ ꯍꯦꯛꯇ ꯍꯪꯉꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯏꯔꯤꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯃꯔꯣꯛꯇꯗꯤꯀꯣ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯑꯩꯗꯤ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯇꯧꯕꯗꯣꯀꯣ ꯑꯗꯨꯅ ꯂꯥꯛꯑꯔꯣꯏꯒꯦ ꯆꯩꯔꯥꯎꯕ ꯅꯪꯉꯔꯣꯏ ꯍꯟꯗꯛꯀꯤ ꯇꯥꯡ 18ꯗꯅꯤ ꯑꯗꯨ ꯉꯁꯤ 16 17 ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦꯅꯀꯣ ꯁꯤꯀꯤꯝꯗ ꯅꯨꯄꯤ ꯃꯣꯡ ꯈꯥꯏꯔꯣ ꯍꯣꯏ ꯊꯦꯡꯅꯔꯕ ꯍꯥꯏꯔꯣ ꯊꯦꯡꯅꯔꯦꯗ ꯌꯥꯝ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯔꯨꯝꯇꯦꯛ ꯃꯣꯅꯦꯁꯇ꯭ꯔꯤꯗꯁꯨ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯃꯣꯏ ꯍꯥꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯔꯥꯕꯪꯂꯥꯗꯁꯨ ꯂꯩ ꯃꯣꯏ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯐꯝꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯆꯠꯂꯨꯕ ꯃꯐꯝ ꯀꯩꯗꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯣꯡ ꯀꯥꯡꯕꯨ ꯐꯝꯕꯒꯤ ꯀꯩꯅꯣ ꯂꯩꯗ ꯀꯥꯡꯃꯣꯡꯗꯒꯤ ꯃꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯀꯅꯥ ꯌꯥꯎꯖꯥꯠꯅꯣ ꯀꯅꯥ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦꯗ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯧꯔꯝꯅꯦꯕ ꯑꯩ ꯌꯨꯝꯗꯁꯨ ꯍꯥꯏꯗꯤꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯧꯅꯤ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯌꯥꯎꯔꯣ ꯀꯥꯏ ꯍꯥꯏꯗꯦ ꯑꯗꯨꯅ ꯅꯣꯡ ꯇꯥꯕ꯭ꯔꯣꯏ ꯅꯣꯡ ꯇꯥꯔꯝꯃꯦ ꯍꯥꯡꯈ꯭ꯔꯦꯀꯣ ꯁꯦ ꯍꯥꯏ Do you know Jane Malik Justin Bieber? Yeah, I know. Say hi. ꯑꯣ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯔꯣ ꯑꯩꯒꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯃꯥꯏꯛ ꯌꯥꯎꯗꯕꯒꯤꯅꯦ ꯑꯗꯨꯒ ꯅꯦꯠꯋꯥꯛꯁꯨ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤꯀꯣ ꯑꯩꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯉꯥꯡꯖꯔꯤꯅꯤꯀꯣ ꯑꯩ ꯃꯥꯏꯛ ꯌꯥꯎꯗꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯀꯣ ꯑꯩꯁꯦ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒ 50 ꯃꯤꯅꯠ ꯌꯧ ꯂꯩꯔꯝꯃꯦ ꯍꯣꯏ ꯂꯩꯕꯅꯦ ꯃꯣꯏ ꯀꯩꯅꯣꯒꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯇꯧꯕꯀꯣ ꯏꯆꯦ ꯍꯧꯖꯤꯛ
ꯆꯨꯔꯄꯤꯁꯦ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯔꯒꯦ? ꯆꯨꯔꯄꯤ ꯑꯩ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯈꯪꯗꯤꯌꯦ. ꯈꯪꯗꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗ ꯆꯠꯄ ꯅꯨꯃꯤꯠꯇ ꯂꯩꯔꯝꯕ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯀꯣꯃꯟ ꯑꯣꯏꯅ ꯑꯗꯨꯝ 1200, 1400, 17, 1800 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ. ꯑꯩ ꯆꯨꯔꯄꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯊꯥꯕꯤꯈꯤꯕꯗꯗꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯃꯆꯨ ꯑꯃ ꯊꯥꯈꯤꯕꯅꯦꯕ. ꯑꯗꯨ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯍꯥꯎꯇꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯗꯨꯗꯣ ꯆꯥꯕꯗ ꯀꯩꯅꯣ ꯇꯧ, ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯥꯗꯕꯩꯔꯥ ꯈꯪꯗꯦꯕꯀꯣ. ꯑꯩꯉꯣꯟꯗꯗꯤ ꯌꯦꯜꯂꯣꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯕ ꯍꯥꯎꯋꯦ. ꯑꯗꯨꯅ 1800ꯂ 1900ꯂ ꯀꯩꯅꯣ ꯄꯤꯍꯧꯕꯅꯦꯕꯀꯣ ꯀꯦꯖꯤꯗꯀꯣ. ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯗꯣ. ꯑꯩ ꯀꯩꯅꯣꯗ ꯆꯠꯅꯤꯡꯉꯦ, ꯋꯦꯁ ꯁꯤꯀꯤꯝꯗ ꯆꯠꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯒ ꯀꯩꯅꯣ ꯆꯨꯔꯄꯤ ꯀꯩꯀꯥ ꯂꯩꯕꯗꯣ, ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯥꯕꯒꯨꯝꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯀꯨꯝꯕꯗꯣ ꯌꯦꯡꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯄꯣꯠ ꯆꯩ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤꯀꯣ. ꯑꯗꯣ ꯑꯩꯅ ꯄꯣꯠ ꯆꯩ ꯊꯥꯕꯗꯣ ꯁꯪꯗ꯭ꯔꯦ. ꯑꯗꯨꯅꯅꯤ, ꯁꯥꯎꯕ ꯌꯥꯗꯦ. ꯁꯤꯒꯤ ꯊꯥꯁꯦ ꯂꯣꯏꯔꯒ ꯊꯥꯔꯛꯑꯒꯦ. ꯑꯩ ꯃꯥꯔꯆꯀꯤ ꯊꯥꯁꯦ ꯂꯣꯏꯔꯀꯥꯟꯗꯀꯣ. ꯑꯦꯄ꯭ꯔꯤꯜꯗ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯦꯄ꯭ꯔꯤꯜꯗ ꯑꯩ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯅꯕ ꯊꯕꯛꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯊꯑꯣꯏꯅꯒꯤ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩꯇꯪ ꯊꯥꯕꯒꯤ ꯑꯣꯏꯅ ꯆꯠꯄꯁꯨ, ꯕꯖꯥꯔꯗꯨꯗ ꯑꯃꯨꯛ ꯄꯦꯛꯀꯨꯝꯕ ꯇꯧꯕ ꯑꯃ ꯇꯧꯕ, ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯗ ꯅꯣꯡꯃ ꯆꯠꯂꯨꯔꯒꯦ, ꯂꯩꯔꯒ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯄꯦꯛ ꯇꯧꯔꯒꯦ. ꯑꯗꯨꯒ ꯃꯊꯪ ꯅꯣꯡꯉꯥꯜꯂꯒ ꯊꯥꯔꯨꯔꯒꯦ ꯑꯗꯨꯃꯥꯏꯅ. ꯅꯨꯡꯁꯤꯌꯦꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ. ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯀꯣ. ꯆꯨꯔꯄꯤꯗꯣ ꯑꯅꯤꯃꯛ ꯍꯥꯎꯕꯅꯦ. ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ. ꯑꯗꯨꯒ ꯑꯩꯗꯤ ꯁꯣꯐꯠ ꯑꯣꯏꯕ ꯆꯨꯔꯄꯤꯒ ꯍꯥꯔꯠ ꯑꯣꯏꯕ ꯆꯨꯔꯄꯤꯒꯁꯦ ꯑꯩꯗꯤ ꯍꯥꯔꯠ ꯑꯣꯏꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ. ꯁꯣꯐꯠ ꯑꯣꯏꯕꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ, ꯃꯥꯒꯤ ꯐ꯭ꯂꯦꯕꯔꯗꯣ ꯍꯩꯅꯗꯦꯕꯀꯣ. ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯃꯍꯥꯎ ꯑꯃ ꯌꯥꯎꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ. ꯑꯗꯨꯅ ꯍꯥꯔꯠ ꯑꯣꯏꯕ ꯆꯨꯔꯄꯤꯗꯣ, ꯀꯟ ꯀꯟ ꯂꯥꯎꯕ ꯌꯥꯒ ꯇꯦꯛꯀꯦ ꯇꯧꯕꯗꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯕ ꯌꯥꯝꯅ ꯍꯥꯎꯋꯦꯕꯀꯣ. ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯪꯉꯤꯗꯅꯀꯣ. ꯑꯗꯨꯒ ꯁꯦ ꯍꯥꯏ ꯍꯥꯏ. ꯃꯅꯤꯄꯨꯔ ꯀꯥꯏꯗꯩꯅꯣ? ꯑꯩ ꯃꯅꯤꯄꯨꯔ ꯅꯝꯕꯣꯜ ꯀꯥꯡꯃꯣꯡꯗꯒꯤꯅꯦ. ꯁꯣ ꯃꯌꯥꯝ ꯀꯩꯅꯣꯁꯦ, ꯃꯇꯝꯁꯦ 5:53 minutes ꯌꯧꯈ꯭ꯔꯦꯀꯣ. ꯑꯗꯨ 1 hourꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯃꯩꯁꯨ ꯂꯥꯛꯇꯦꯕꯀꯣ. ꯑꯗꯨꯅ ꯑꯩ ꯐꯣꯟꯁꯨ ꯆꯥꯔꯖꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ, ꯄꯋꯥꯔ ꯕꯦꯡꯗ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯗꯨꯒ ꯍꯣꯏ, ꯃꯊꯪ ꯁꯟꯗꯦꯗ ꯌꯥꯔꯒꯗꯤ ꯑꯃꯨꯛꯀ ꯇꯧꯔꯛꯀꯦ. ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯁꯪꯕ ꯀꯥꯟꯗ ꯇꯧꯔꯛꯑꯒꯦꯀꯣ. ꯇꯥꯃꯣꯗꯣ ꯀꯔꯤ ꯂꯝꯗ ꯗ꯭ꯌꯨꯇꯤ ꯇꯥꯒꯦ? ꯃꯥ ꯀꯩꯅꯣꯗ, ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯍꯧꯖꯤꯛ. ꯗꯦꯜꯂꯤꯗ ꯂꯣꯏꯔꯦ. ꯃꯥ ꯂꯥꯛꯇꯣꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯗꯀꯣ. ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯂꯣꯏꯔꯅꯤ, ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯂꯩꯔꯅꯤ. ꯍꯣꯏ, ꯅꯪ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯄꯣꯁꯇꯤꯡ ꯑꯣꯏ? ꯑꯩ ꯅꯨꯄꯥꯗꯣ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤꯀꯣ. ꯑꯗꯣ ꯂꯣꯏꯔꯦ ꯃꯥ, ꯗꯦꯜꯂꯤꯒꯤ ꯇꯥꯔꯝ ꯂꯣꯏꯔꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯗ ꯂꯥꯛꯑꯅꯤ. ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯤꯀꯤꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯥ. ꯍꯥꯏꯗꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯁꯤꯀꯤꯝꯗ ꯑꯗꯨꯝ ꯂꯩꯔꯅꯦꯕꯀꯣ, ꯆꯠꯂꯔꯣꯏꯕ. ꯍꯣꯏ, ꯃꯔꯛ ꯃꯔꯛꯇ ꯃꯣꯏ ꯔꯤꯖꯥꯕ ꯐꯣꯔꯁꯇ ꯂꯩꯕꯅꯤꯅ, ꯍꯥꯏꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠꯇ ꯀꯩꯒꯨꯝꯕ ꯗ꯭ꯌꯨꯇꯤꯒꯨꯝꯕ ꯂꯩ ꯇꯥꯔꯗꯤ ꯃꯣꯏ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ. ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯊꯑꯣꯏꯅꯀꯤ ꯄꯣꯁꯇꯤꯡ ꯑꯣꯏꯅꯗꯤ ꯆꯠꯂꯔꯣꯏꯕꯀꯣ. ꯂꯣꯏꯔꯦ ꯍꯟꯗꯛꯅ. ꯆꯍꯤ 3ꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯃꯣꯏꯒꯤꯁꯦ. ꯑꯗꯨꯝ ꯆꯍꯤ 3ꯒꯤ ꯆꯠꯈꯤꯕ. 54 minutes ꯌꯧꯔꯦꯀꯣ. 6 minutes, ꯃꯤꯅꯤꯠ 5ꯇ ꯉꯥꯏꯔꯦ. ꯒꯣꯔꯈꯥꯔꯣ? ꯅꯠꯇꯦ. ꯒꯣꯔꯈꯥ ꯅꯠꯇꯦ, ꯃꯣꯏ ꯀꯩꯅꯣꯅꯦ. ꯁꯤꯀꯤꯝꯒꯤ IRBꯅꯦꯕꯀꯣ. ꯃꯣꯏ ꯔꯤꯖꯥꯕ ꯕꯇꯥꯂꯤꯌꯟꯗ ꯂꯩꯕꯅꯦꯕꯀꯣ. ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤꯗ. ꯗꯦꯜꯂꯤꯗ ꯂꯩꯇꯕ ꯌꯥꯗꯕ ꯀꯩꯒꯤꯅꯣꯗ, ꯃꯣꯏꯒꯤ ꯕꯇꯥꯂꯤꯌꯟ ꯈꯨꯂꯩꯁꯦꯀꯣ. ꯕꯇꯥꯂꯤꯌꯟ ꯑꯅꯤ ꯑꯃꯅ ꯁꯤꯀꯤꯝꯗ ꯂꯩꯔꯦ, ꯑꯃꯅ ꯗꯦꯜꯂꯤꯗ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯅ 3 yearsꯀꯤ ꯑꯣꯏꯅ ꯃꯣꯏꯁꯦ
ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒꯤ ꯐꯔꯦ ꯐꯔꯦ ꯂꯥꯞꯅ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯂꯥꯞꯅ ꯂꯩꯕꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯑꯩꯁꯦ ꯑꯩ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯇꯨꯝꯃꯦ ꯄꯨꯡ 10:30 ꯃꯔꯛ ꯃꯔꯛꯇ 10:30ꯗ ꯇꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯩꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯅꯠꯇꯦꯗ ꯒꯣꯔꯈꯥ ꯅꯠꯇꯦꯗ ꯃꯣꯏꯗꯣ ꯃꯅꯤꯄꯨꯔ ꯀꯔꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯃꯅꯤꯄꯨꯔ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯅꯦꯄꯥꯜꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯀꯔꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡ ꯀꯕꯤꯇꯥ ꯄꯨꯡ 9:53 ꯆꯠꯂꯦ ꯑꯩꯒꯤ ꯃꯤꯡ ꯀꯕꯤꯇꯥ ꯃꯩ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯩꯗꯣ ꯈꯪꯉꯦ ꯈꯪꯉꯦ ꯂꯩꯃꯈꯣꯡ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯋꯦꯁꯅꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥꯟꯒꯤ ꯂꯝꯗꯣ ꯑꯗꯨꯁꯨ ꯏꯝꯐꯥꯜ ꯋꯦꯁꯅꯦꯕꯀꯣ ꯂꯩꯃꯈꯣꯡ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯒ ꯇꯧꯕ ꯂꯩꯕꯗꯣ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯋꯦꯁꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯆꯤꯡꯉꯤꯅꯦ ꯏꯝꯐꯥꯜ ꯋꯦꯁ ꯆꯤꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯣꯒ ꯄꯤ ꯑꯦꯁꯀꯗꯣ ꯑꯗꯨꯅ ꯅꯝꯕꯣꯜ ꯂꯩꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯍꯥꯏꯗꯤ ꯕꯖꯥꯔꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯅꯛꯄ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯗ ꯅꯛꯄꯀꯣ ꯑꯩꯈꯣꯏꯒꯤꯅ ꯑꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯁꯦ ꯁꯣꯇꯥ ꯕꯣꯏ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯁꯦ ꯅꯨꯄꯤꯅꯦꯅ ꯈꯜꯂꯤꯅꯦꯕꯀꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯁꯦ ꯑꯩꯅ ꯈꯟꯕꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯕꯅꯦꯅ ꯈꯟꯕ ꯅꯠꯇꯕ꯭ꯔꯣ ꯌꯨꯝ ꯄꯥꯟꯕ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯁꯦ ꯈꯪꯉꯤ ꯈꯪꯉꯤ ꯀꯥꯟꯇꯣ ꯁꯥꯕꯜ ꯈꯪꯉꯤ 59 ꯃꯤꯅꯠ ꯌꯧꯔꯦꯀꯣ ꯄꯨꯡ 1 ꯑꯋꯥꯔ ꯍꯦꯛ ꯌꯧꯕꯒ ꯇꯣꯛꯑꯁꯦ ꯑꯩ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯀꯁꯦ ꯅꯥꯏꯌꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟ ꯌꯦꯡꯕꯒ ꯉꯝꯗꯦ ꯉꯟꯕꯗꯤ ꯉꯜꯂꯤꯀꯣ ꯑꯩ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯄꯨꯡ 9:30 ꯅꯠꯇ꯭ꯔꯒ 10 ꯑꯗꯨꯋꯥꯏꯗ ꯇꯧꯁꯦ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯣ ꯍꯣꯏ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯂꯝꯗꯨꯗꯤ ꯈꯪꯉꯦꯕ So it's about to be 1 hour. ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯈꯟꯕꯅ ꯅꯨꯄꯤꯅꯦꯅ ꯉꯁꯥꯏꯗꯤ ꯈꯜꯂꯤꯕ ꯍꯥꯏꯗꯤ ꯅꯦꯄꯥꯜꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯄꯥꯜꯂꯛꯏ ꯃꯥꯜꯂꯦꯅ ꯈꯟꯕꯀꯣ ꯑꯗꯨꯅꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯆꯍꯤ 10 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯑꯩꯐꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯈꯤꯅꯨꯗ ꯄꯨꯡ 1 ꯁꯨꯔꯦ ꯄꯨꯡ 1 ꯁꯨꯔꯦ
ꯁꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ, ꯍꯥꯏꯗꯤ ꯂꯩꯕ ꯀꯨꯏꯔꯕꯅꯤꯅꯀꯣ. ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯃꯅꯤꯄꯨꯔꯗꯣ. ꯑꯩꯁꯨ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯒ ꯃꯇꯝ ꯈꯔ ꯂꯩꯒꯦꯀꯣ ꯃꯅꯤꯄꯨꯔꯗ, ꯑꯗꯨꯒ ꯊꯦꯡꯅꯕ ꯌꯥ ꯇꯥꯔꯗꯤ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯂꯣꯏꯅꯕꯀꯣ. ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯕꯀꯣ. ꯑꯗꯨꯅ 1 hour 1 minute ꯌꯧꯁꯟꯈ꯭ꯔꯦ. ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ, ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤꯀꯣ, ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯍꯧꯖꯤꯟꯈꯤꯕꯀꯣ. ꯑꯗꯨꯅ ꯁꯤꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯃꯌꯥꯝ. ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯦꯡꯊꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯑꯩꯗꯣ, ꯍꯥꯏꯗꯤ ꯇꯨꯝꯅꯤꯡꯕ ꯃꯥꯡꯈ꯭ꯔꯅꯦꯕꯀꯣ. ꯉꯔꯥꯡ ꯑꯩ ꯏꯁꯥꯅ ꯇꯨꯝꯕꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯇꯨꯝꯍꯧꯗꯕꯒꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯕꯀꯣ. ꯑꯗꯨꯅ ꯁꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ, ꯉꯁꯤꯒꯤ ꯂꯥꯏꯐꯁꯦꯀꯣ. ꯑꯗꯨꯒ ꯅꯦꯛꯁ ꯁꯟꯗꯦꯒꯨꯝꯕꯗ ꯑꯩ ꯌꯥ ꯇꯥꯔꯒꯗꯤ ꯀꯩꯅꯣꯝ ꯇꯧꯔꯛꯀꯦ, ꯍꯥꯏꯗꯤ ꯂꯥꯏꯐ ꯑꯃꯨꯛ ꯇꯧꯔꯛꯀꯦ, ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯁꯤꯀꯣ ꯑꯗꯨꯀꯥꯟꯗꯀꯣ. ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯉꯁꯤꯒꯤ. ꯑꯗꯨꯒ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯀꯔꯝ ꯀꯥꯟꯗꯅꯣꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯊꯪꯒꯤꯗ. ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯩꯅꯣ ꯍꯪꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯃꯦꯁꯦꯟꯖꯔꯗ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯅꯤꯀꯣ. ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯕꯤꯗ, ꯅꯝꯕꯔ ꯀꯩꯅꯣ ꯅꯠꯇ ꯇꯥꯔꯒꯁꯨꯀꯣ. ꯁꯣ ꯀꯩꯅꯣ ꯇꯧꯗꯣꯔꯦ, ꯄꯨꯡ 8ꯁꯨ ꯇꯥꯈꯤꯗꯣꯔꯦ. ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ. ꯑꯗꯨꯅ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ. ꯁꯣ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ.